ꯉꯁꯤꯗꯤ OBS Studio OBS Studioꯒ YouTubeꯗ ꯂꯥꯏꯚꯁꯦ ꯀꯃꯥꯏꯅ ꯊꯥꯒꯗꯒꯦ ꯍꯥꯏꯕꯁꯤꯒꯅꯦꯕꯀꯣ ꯌꯦꯡꯗꯣꯏꯁꯤ ꯌꯥꯔꯗ꯭ꯔꯥ ꯑꯗꯨꯅ ꯅꯣꯏꯒꯤ ꯀꯩꯅꯣꯗꯣ ꯍꯥꯡꯉꯣ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖꯀꯤ ꯏꯃꯦꯜꯗꯣ ꯑꯗꯩꯗꯨꯗ ꯇꯧꯔꯒ YouTube ꯍꯥꯡꯉꯣ ꯐꯣꯟꯗꯣ ꯍꯥꯡꯉꯕꯣ YouTube ꯍꯥꯡꯉꯣ ꯑꯗꯨꯒ ꯑꯗꯩꯗꯨꯗ Go Live ꯑꯅ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯉꯣ ꯉꯁꯤꯒꯤ ꯄꯔꯥꯅꯤ ꯑꯅꯧꯕ ꯑꯩꯅ ꯅꯣꯏꯗ ꯍꯥꯏꯔꯤꯁꯦ ꯅꯣꯏꯒꯤ ꯃꯣꯕꯥꯏꯜꯗꯣ ꯑꯗꯩꯗꯨꯗ ꯆꯪꯉꯣ ꯃꯣꯕꯥꯏꯜꯗ ꯆꯪꯉꯀꯥꯟꯗꯨꯗ YouTube ꯍꯥꯡꯉꯣ YouTube ꯍꯥꯡꯉꯀꯥꯟꯗ ꯌꯥꯔꯕ꯭ꯔꯣ ꯑꯗꯨꯒꯤ ꯀ꯭ꯔꯤꯌꯦꯠ ꯀꯥꯏꯅ ꯇꯧꯕ ꯌꯥꯎꯏꯗꯅ Go Live ꯑꯅ ꯌꯥꯎꯕ꯭ꯔꯥ ꯑꯗꯨ Go Liveꯇ ꯅꯝꯁꯤꯜꯂꯣ ꯊꯣꯛꯂꯛ Go Live ꯍꯥꯏ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯣ ꯀꯩ ꯍꯥꯏꯔꯛꯏ Go Live ꯍꯥꯏꯔꯛꯄ ꯀꯥꯟꯗ ꯀꯩ ꯍꯥꯏꯔꯛꯀꯦ ꯑꯣ ꯄꯥꯔꯃꯤꯁꯟ ꯆꯪꯉꯤ ꯍꯥꯏꯔꯛꯄ꯭ꯔꯥ ꯄꯤꯔꯛꯑꯣ ꯁꯦꯝꯒꯦ ꯂꯥꯛꯑꯣ ꯄꯥꯔꯃꯤꯁꯟ ꯆꯪꯉꯤ ꯍꯥꯏꯕꯗꯣ ꯀꯔꯤ ꯌꯦꯡꯉꯣ ꯄꯥꯔꯃꯤꯁꯟꯗꯣ ꯄꯨꯡ 12 ꯆꯪꯉꯦꯕꯀꯣ ꯑꯗꯨꯗꯣ ꯇꯧꯗ꯭ꯔꯗꯤ ꯅꯪ ꯂꯥꯏꯚ ꯊꯥꯕ ꯌꯥꯗꯦ ꯌꯥꯔꯗ꯭ꯔꯥ ꯑꯗꯨꯗꯤ ꯂꯥꯏꯚ ꯊꯥꯕ ꯍꯥꯏꯕꯁꯤ ꯍꯦꯛꯇ ꯅꯪꯅ ꯂꯥꯏꯚ ꯊꯥꯅꯤꯡꯉꯦꯅ ꯊꯥ ꯌꯥꯕ꯭ꯔꯥ ꯌꯥꯗꯦ ꯅꯪ ꯍꯥꯟꯅꯗꯒꯤ ꯅꯪꯁꯦ ꯂꯥꯏꯚ ꯊꯥꯅꯅꯕꯒꯤ YouTubeꯇꯒꯤ ꯄꯥꯔꯃꯤꯁꯟ ꯂꯧꯕ ꯑꯃ ꯆꯪꯉꯤ ꯌꯥꯔꯕ꯭ꯔꯣ ꯑꯗꯨꯗꯤ ꯆꯦꯅꯦꯜ ꯑꯃ ꯁꯦꯝꯃꯣ ꯌꯥꯔꯕ꯭ꯔꯣ ꯆꯦꯅꯦꯜ ꯁꯦꯝꯃꯕ꯭ꯔꯣ ꯁꯦꯝꯃꯣ ꯑꯗꯨꯝ ꯀꯥꯟꯗ ꯌꯥꯔꯛꯀꯅꯤ ꯁꯦ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯩꯒꯤꯗꯒꯤ ꯍꯥꯏꯔꯒꯅ ꯑꯩ ꯁ꯭ꯋꯥꯏꯗꯒꯤ IQAC ꯍꯥꯏꯁꯦ ꯑꯩ ꯆꯪꯉꯒꯦ ꯑꯗꯨꯒ ꯑꯩꯒꯤꯁꯦ ꯑꯩ ꯃꯥꯏ ꯆꯦꯅꯦꯜꯁꯦ ꯀꯩꯅꯣ ꯇꯧꯒꯦꯕꯀꯣ ꯂꯥꯏꯚ ꯊꯥꯕ ꯌꯥꯅꯕ ꯁꯦꯝꯃꯒꯦꯕꯀꯣ ꯑꯗꯨꯗꯤ ꯑꯩ ꯁꯤꯗꯩꯗ ꯆꯪꯉꯅꯤ ꯑꯗꯨꯒ YouTube ꯆꯪꯉꯦ ꯌꯥꯔꯕ ꯑꯗꯩꯗꯤ YouTube ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯀꯩ ꯆꯪꯒꯅꯤ ꯁꯤꯗ ꯀ꯭ꯔꯤꯌꯦꯠꯅꯤ ꯏꯁꯇ꯭ꯔꯤꯃꯤꯡꯗꯣ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯊꯣꯛꯂꯛꯑꯕ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯃꯤꯡ ꯊꯥꯒꯦ ꯍꯥꯏꯕ ꯀꯥꯟꯗ ꯅꯪꯅ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯃꯤꯡ ꯊꯥꯒꯗꯣꯔꯤꯗꯣ ꯌꯥꯒꯗ꯭ꯔꯥ ꯌꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯁꯤꯒꯤ ꯄꯥꯔꯃꯤꯁꯟꯒꯤ ꯑꯣꯏꯕ ꯅꯣꯏꯗ ꯊꯣꯛꯂꯛꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯊꯣꯛꯂꯛꯀꯅꯤ ꯌꯥꯔꯕ ꯁꯤꯗ ꯍꯥꯏꯔꯛꯄ꯭ꯔꯥ ꯔꯤꯀ꯭ꯋꯦꯁ ꯑꯦꯁꯦꯁ ꯇꯨ ꯏꯁꯇ꯭ꯔꯤꯃꯤꯡ ꯊꯣꯛꯂꯛꯏꯀꯣ ꯁꯤ ꯅꯣꯏ ꯂꯣꯏꯅꯃꯛꯀꯤ ꯑꯩꯈꯣꯏꯅ ꯄꯤꯈꯤꯕ ꯏꯃꯦꯜꯁꯤꯡꯗꯣ ꯑꯗꯨ ꯂꯣꯏꯅꯃꯛ ꯅꯣꯏꯅ ꯑꯦꯁꯦꯁ ꯇꯧꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯤꯒꯤꯁꯦ ꯍꯥꯟꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯗ꯭ꯔꯤꯕ ꯃꯈꯩ ꯅꯣꯏꯁꯦ ꯂꯥꯏꯚ ꯍꯦꯛꯇ ꯊꯥꯕ ꯌꯥꯏ ꯑꯗꯨ ꯇꯥꯔꯗꯤ ꯅꯣꯏꯒꯤ ꯄꯥꯔꯁꯣꯅꯦꯜ ꯃꯦꯜ ꯑꯦꯀꯥꯎꯟ ꯖꯤꯃꯦꯜꯒꯤ ꯑꯦꯀꯥꯎꯟ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯑꯩ ꯂꯥꯏꯚ ꯊꯥꯒꯦ ꯍꯥꯏꯔꯗꯤ ꯍꯥꯟꯅ ꯄꯥꯔꯃꯤꯁꯟ ꯑꯩ ꯈꯨꯗꯛꯇ ꯂꯥꯏꯚ ꯊꯥꯒꯦ ꯌꯥꯕ꯭ꯔꯥ ꯌꯥꯗꯦ ꯑꯦꯋꯦꯌꯔ ꯑꯣꯏ ꯌꯥꯕ꯭ꯔꯥ ꯑꯩꯅ ꯍꯦꯛꯇ ꯂꯥꯏꯚꯇ ꯅꯣꯏ ꯇꯧꯔꯤꯗꯣ ꯌꯥꯝ ꯎꯁꯤꯠꯇꯦ ꯂꯥꯏꯚ ꯊꯥꯗꯣꯛꯀꯦꯒ ꯍꯥꯏꯁꯦ ꯍꯦꯛꯇ ꯌꯥꯕ꯭ꯔꯣ ꯌꯥꯗꯦ ꯅꯪꯁꯦ ꯍꯥꯟꯅ YouTube ꯆꯦꯅꯦꯜꯒꯤ ꯄꯥꯔꯃꯤꯁꯟ ꯑꯃ ꯂꯧꯕ ꯆꯪꯉꯦ ꯌꯥꯔꯕ꯭ꯔꯥ ꯅꯪ ꯑꯗꯨꯅ ꯄꯥꯔꯃꯤꯁꯟꯗꯣ ꯂꯧꯁꯜꯂꯒ ꯊꯝꯃꯣ ꯌꯥꯔꯕ꯭ꯔꯥ ꯍꯌꯦꯡ ꯅꯪꯁꯦ ꯄꯥꯔꯃꯤꯁꯟ ꯂꯧꯔꯣ ꯌꯥꯔꯕ꯭ꯔꯥ ꯄꯥꯔꯃꯤꯁꯟ ꯂꯧꯕ ꯀꯥꯟꯗ ꯅꯪꯁꯦ ꯄꯥꯔꯃꯤꯁꯟ ꯂꯧꯕ ꯀꯥꯟꯗ ꯚꯦꯔꯤꯐꯥꯏ ꯇꯧ ꯍꯥꯏꯔꯛꯀꯅꯤ ꯐꯣꯟ ꯅꯝꯕꯔ ꯑꯃ ꯄꯤꯌꯨ ꯍꯥꯏꯔꯛꯇ꯭ꯔꯣ ꯑꯗꯨꯃꯥꯏꯅ ꯅꯪꯒꯤꯁꯨ ꯄꯤꯔꯅꯤ ꯅꯪꯅ ꯐꯣꯟ ꯅꯝꯕꯔ ꯑꯃ ꯍꯥꯞꯄꯅꯤ ꯑꯩ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ
ꯃꯤꯁꯦ ꯍꯦꯛꯇ ꯑꯊꯣꯛꯑꯕ ꯇꯧꯕ ꯌꯥꯗꯦꯕꯀꯣ ꯁꯤ ꯀꯩ ꯍꯥꯏꯅ text me the verification code India your phone number 9863 9863477331 ꯀꯩꯅꯣ ꯅꯣꯏ ꯑꯩꯒꯤꯗꯨꯒ ꯑꯃꯨꯛ ꯃꯥꯟꯅꯅ ꯑꯃꯨꯛ ꯍꯥꯞꯄꯨꯅꯤ ꯅꯣꯏ ꯃꯤꯒꯤꯗ ꯀꯣ ꯅꯣꯏ ꯇꯧꯔꯛꯀꯅꯨ ꯅꯣꯏꯒꯤꯗ ꯍꯥꯞꯄꯣꯕ ꯌꯥꯔꯕ next create ꯆꯪꯉꯒ live ꯊꯥꯎ ꯍꯥꯏꯕꯅꯤ ꯀꯣ ꯑꯗꯩꯗꯤ ꯐꯣꯟ ꯅꯝꯕꯔ ꯅꯣꯏ ꯐꯣꯟ ꯅꯝꯕꯔꯗꯨꯗ ꯂꯥꯛꯑꯅꯤ ꯍꯥꯞ ꯇꯥꯔꯦ ꯑꯗꯨꯏꯗꯤ 3298 ꯑꯗꯣ ꯑꯩꯅ submit ꯍꯥꯏ ꯌꯥꯔꯕ ꯑꯗꯩꯗꯤ ꯐꯣꯟ ꯅꯝꯕꯔ ꯚꯦꯔꯤꯐꯥꯏ ꯇꯧꯔꯦ ꯑꯗꯩꯗꯤ ꯃꯥꯁꯦ ꯀꯩꯗꯧꯔꯅꯤ ꯄꯨꯡꯁꯤꯡ ꯊꯤꯔꯅꯤ ꯌꯥꯔꯕ꯭ꯔꯥ ꯚꯦꯔꯤꯐꯥꯏ ꯇꯧꯈ꯭ꯔꯦ ꯑꯗꯨꯅ ꯁ꯭ꯇ꯭ꯔꯤꯃꯤꯡ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯚꯦꯔꯤꯐꯥꯏ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯃꯥ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡ ꯔꯤꯀ꯭ꯋꯦꯁ ꯇꯧꯈ꯭ꯔꯦ ꯄꯨꯡꯁꯤꯡꯗꯣ ꯉꯥꯏꯔꯅꯤ ꯄꯨꯡꯁꯤꯡꯗꯣ ꯂꯣꯏꯔꯛꯄꯗꯒꯤ ꯂꯥꯏꯚ ꯊꯥꯕ ꯌꯥꯏ ꯍꯦꯛꯇ ꯂꯥꯏꯚꯇꯣ ꯈꯨꯗꯛꯇ ꯍꯦꯛꯇ ꯊꯥꯕ ꯌꯥꯗꯦꯀꯣ ꯈꯪꯒꯗ꯭ꯔꯥ ꯀꯥꯎꯔꯅꯨꯀꯣ ꯑꯩꯈꯣꯏꯅ ꯂꯥꯏꯚ ꯊꯥꯒꯦ ꯍꯥꯏꯔꯒꯗꯤ ꯋꯦꯕꯁꯥꯏꯠꯇꯣ ꯍꯧꯖꯤꯛ ꯃꯥꯖꯤꯛ ꯄꯨꯡ ꯑꯁꯨꯛ ꯈꯛꯇ ꯉꯥꯏꯔꯦ ꯍꯥꯏꯔꯛꯑꯕ꯭ꯔꯥ ꯑꯁꯨꯃꯥꯏꯅ ꯅꯣꯏꯒꯤ ꯐꯣꯟꯁꯤꯡꯗꯣ ꯌꯥꯔꯕ꯭ꯔꯣ ꯑꯗꯨꯗꯩꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯣꯂꯦꯖꯅ ꯄꯤꯔꯤꯕ ꯏꯃꯦꯜꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡ ꯊꯥꯕ ꯌꯥꯅꯅꯕꯒꯤꯗꯃꯛꯇ ꯄꯥꯔꯃꯤꯁꯟ ꯂꯧꯔꯣ ꯌꯥꯔꯕ ꯍꯌꯦꯡ ꯄꯨꯡ 9 ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯍꯌꯦꯡꯗꯤ ꯁꯨꯇꯤ ꯑꯣꯏꯔꯦ ꯍꯪꯆꯤꯠ ꯃꯊꯪꯒꯤ ꯀ꯭ꯂꯥꯁ ꯂꯥꯛꯄꯗꯣ ꯃꯟꯗꯦꯗ ꯀ꯭ꯂꯥꯁ ꯂꯥꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏ ꯂꯥꯏꯚ ꯍꯥꯏꯕꯁꯦ ꯀꯃꯥꯏꯅ ꯊꯥꯒꯗꯒꯦ ꯍꯥꯏꯕꯗꯣ ꯔꯤꯀ꯭ꯋꯦꯁ ꯇꯧꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯌꯥꯔꯛꯀꯗꯣꯏꯅꯣ ꯏꯕꯦꯝꯃ ꯍꯧꯖꯤꯛ ꯇꯧꯍꯧꯔꯒꯗꯤ ꯅꯣꯏ ꯄꯨꯡꯁꯤꯡꯗꯣ ꯄꯨꯡ 9 ꯉꯥꯏꯗꯣꯏꯅꯤꯅ ꯌꯥꯔꯗ꯭ꯔꯥ ꯑꯗꯨꯗꯤ ꯑꯩꯅ ꯂꯥꯏꯚ ꯊꯥꯅꯤꯡꯉꯦꯁꯦ ꯑꯁ ꯌꯨꯇ꯭ꯌꯨꯕ ꯂꯥꯏꯚ ꯊꯥꯔꯛꯑꯦ ꯌꯨꯇ꯭ꯌꯨꯕꯀꯤ ꯂꯥꯏꯚ ꯊꯥꯔꯛꯑꯦ ꯐꯦꯁꯕꯨꯛ ꯂꯥꯏꯚ ꯊꯥꯔꯛꯑꯦꯒ ꯍꯥꯏꯁꯦ ꯍꯦꯛꯇ ꯈꯨꯗꯛꯇ ꯊꯥ ꯌꯥꯕ꯭ꯔꯥ ꯌꯥꯗꯦ ꯈꯪꯉꯣꯀꯣ ꯅꯪ ꯌꯨꯇ꯭ꯌꯨꯕꯔ ꯑꯣꯏꯗꯣꯔꯤꯕꯅꯤ ꯌꯨꯇ꯭ꯌꯨꯕꯔꯒꯤ ꯂꯥꯏꯚ ꯊꯥꯗꯣꯔꯤꯕꯅꯤ ꯌꯥꯒꯗ꯭ꯔꯣ ꯌꯥꯗꯦ ꯅꯪ ꯄꯥꯔꯃꯤꯁꯟ ꯑꯗꯒꯤ ꯑꯃꯨꯛ ꯅꯪ ꯐꯣꯟ ꯅꯝꯕꯔꯗꯣ ꯁꯦꯔꯥꯟ ꯇꯨꯔꯥꯟꯕ ꯊꯥꯖꯤꯟꯕ ꯌꯥꯕ꯭ꯔꯥ ꯂꯥꯏꯚ ꯇꯧꯕꯗ ꯌꯥꯗꯦ ꯐꯣꯟ ꯅꯝꯕꯔ ꯚꯦꯔꯤꯐꯥꯏ ꯇꯧꯗꯧꯔꯤ ꯌꯥꯔꯕ꯭ꯔꯥ ꯍꯌꯦꯡ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯀꯗꯥꯏꯗꯒꯤꯅꯣ ꯊꯤꯔꯛꯀꯗꯧꯔꯤꯕꯅꯤ ꯂꯥꯏꯚ ꯊꯥꯒꯗꯧꯔꯤꯕ ꯃꯤꯗꯨꯒꯤ ꯌꯥꯔꯗ꯭ꯔꯥ ꯑꯗꯨꯅ verification is very necessary two-way authentication verification is necessary ꯌꯥꯔꯕ꯭ꯔꯥ ꯑꯗꯨꯅ ꯑꯩ ꯃꯦꯒꯤ ꯇꯥꯔꯤꯛ 2ꯗꯒꯤ ꯑꯩ ꯄꯨꯡ 7:15 ꯑꯩ ꯂꯥꯏꯚ ꯊꯥꯅꯅꯕꯒꯤ ꯑꯦꯁꯦꯁ ꯇꯧꯈ꯭ꯔꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯏꯚ ꯊꯥꯕꯁꯦ ꯑꯗꯨꯝ ꯌꯥꯔꯗ꯭ꯔꯥꯁꯦ ꯍꯌꯦꯡ ꯄꯨꯡ 9 ꯍꯦꯛ ꯐꯥꯔꯕ ꯁꯤꯗꯒꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯒꯤ ꯂꯥꯏꯚ ꯊꯥꯕ ꯌꯥꯕꯒꯤ once it's available on your channel you can schedule stream or go live instantly ꯍꯦꯛꯇ ꯑꯩꯈꯣꯏꯅ ꯂꯥꯏꯚ ꯊꯥꯅꯤꯡꯉꯦ ꯍꯥꯏꯗꯅ ꯍꯦꯛꯇ ꯊꯥꯕ ꯌꯥꯗꯦ ꯌꯥꯔꯗ꯭ꯔꯥ ꯈꯪꯒꯅꯤꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯨꯇ꯭ꯌꯨꯕ ꯂꯥꯏꯚ ꯑꯃ ꯊꯥꯕ ꯃꯇꯝꯗ ꯂꯥꯏꯚ ꯊꯥꯒꯗꯧꯔꯤꯕꯒꯤ ꯄꯨꯡꯁꯤꯡꯗꯨꯗꯒꯤ ꯄꯨꯡ 14 ꯆꯪꯉꯤ ꯍꯥꯏꯕꯁꯦ ꯀꯥꯎꯔꯅꯨ ꯌꯥꯔꯦꯀꯣ ꯑꯗꯣ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯇꯧꯕꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕ ꯁꯨꯃꯥꯏꯅ ꯁꯦꯝꯃꯒ ꯑꯩꯈꯣꯏꯒꯤ ꯃꯁꯥꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯂꯥꯏꯚꯁꯦ ꯒꯣ ꯂꯥꯏꯚ ꯍꯥꯏꯁꯦ ꯌꯦꯡꯉꯨꯁꯦ ꯎꯔꯕ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯒꯣ ꯂꯥꯏꯚ ꯍꯥꯏꯁꯦ ꯆꯠꯄ ꯀꯥꯟꯁꯤꯗꯩꯁꯤꯗ ꯅꯪ ꯂꯥꯏꯚ ꯊꯥꯔꯒꯦ ꯌꯥꯔꯕ꯭ꯔꯥ ꯀꯔꯤ ꯊꯥꯎ ꯍꯥꯏꯔꯤꯅꯣ ꯊꯣꯛꯂꯛꯄ꯭ꯔꯥ ꯊꯣꯛꯂꯛꯏꯀꯣ ꯁꯤꯗꯩꯗ ꯀꯔꯤ ꯂꯥꯏꯚ ꯊꯥꯅꯅꯕꯅꯣ ꯅꯪꯒꯤ ꯁ꯭ꯇ꯭ꯔꯤꯃꯤꯡ ꯀꯤꯗꯣ ꯀꯔꯥꯏꯅꯣ ꯀꯗꯥꯏꯗꯒꯤ ꯂꯧꯔꯣꯏꯅꯣ ꯃꯃꯤꯡꯅ ꯀꯔꯤ ꯀꯧꯏ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡ ꯃꯤꯅ ꯀꯌꯥ ꯌꯦꯡꯒꯅꯤ ꯌꯥꯔꯕ꯭ꯔꯥ ꯄꯕ꯭ꯂꯤꯛꯇ ꯊꯥꯎ ꯑꯗꯨ ꯇꯧ ꯂꯣꯏ ꯊꯣꯛꯂꯛꯑꯕ꯭ꯔꯥ ꯑꯗꯣ ꯌꯦꯡꯉꯨ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯁ꯭ꯇ꯭ꯔꯤꯃꯤꯡ ꯇꯧꯅꯅꯕꯒꯤ ꯀꯤ ꯑꯃ ꯊꯣꯛꯂꯛꯏ ꯌꯥꯔꯕ꯭ꯔꯣ
ꯑꯩꯅ ꯁ꯭ꯇ꯭ꯔꯤꯃꯤꯡ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯀꯤ ꯑꯃ ꯊꯣꯛꯂꯛꯀꯅꯦꯕ ꯁꯤꯒꯤ ꯀꯤꯁꯦ ꯌꯥꯔꯕ ꯁꯤꯗ ꯊꯣꯛꯂꯛꯏꯕ ꯁꯤꯒꯤ ꯀꯤꯁꯦ ꯑꯩꯅ ꯁ꯭ꯇ꯭ꯔꯤꯝ ꯇꯧꯗꯣꯏꯅꯤꯗꯅ ꯁꯤꯒꯤ ꯁ꯭ꯇ꯭ꯔꯤꯃꯤꯡꯒꯤ ꯀꯤꯁꯦ ꯑꯩꯅ ꯀꯣꯄꯤ ꯇꯧ ꯌꯥꯔꯕ꯭ꯔꯣ ꯑꯩꯈꯣꯏꯅ ꯊꯣꯛꯂꯛꯏꯕ ꯚꯤꯗꯤꯑꯣꯒꯤ ꯁ꯭ꯇ꯭ꯔꯤꯃꯤꯡꯒꯤ ꯌꯨꯇ꯭ꯌꯨꯕ ꯍꯥꯏ ꯀꯥꯟꯗ ꯁ꯭ꯇ꯭ꯔꯤꯃꯤꯡꯒꯤ ꯀꯤ ꯑꯃ ꯑꯩꯈꯣꯏꯅ ꯀꯣꯄꯤ ꯇꯧꯔꯕ꯭ꯔꯥ ꯁꯤꯁꯦ ꯀꯣꯄꯤ ꯇꯧꯗꯣꯏꯕ ꯀꯥꯎꯒꯅꯨꯀꯣ ꯁꯦ ꯀꯣꯄꯤ ꯌꯥꯔꯕ ꯑꯗꯨꯒ ꯀꯗꯥꯏꯗ ꯆꯠꯇꯣꯔꯤꯕ ꯅꯪꯒꯤ ꯉꯁꯥꯏꯒꯤ ꯌꯨꯇ꯭ꯌꯨꯕ ꯁ꯭ꯇ꯭ꯔꯤꯃꯤꯡ ꯊꯥꯒꯗꯣꯔꯤꯕꯗꯣ ꯑꯗꯨꯒꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯁꯤꯗ ꯂꯩꯇ꯭ꯔꯥ ꯁꯤ ꯂꯩꯀꯣ ꯁꯦ ꯁꯤꯗꯩꯁꯤꯗ ꯁ꯭ꯇꯥꯔꯠ ꯁ꯭ꯇ꯭ꯔꯤꯃꯤꯡ ꯑꯅ ꯇꯧꯕꯁꯦ ꯈꯪꯉꯤꯗꯅ ꯁꯤꯒꯤ ꯁ꯭ꯇ꯭ꯔꯤꯃꯤꯡꯁꯦ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯑꯣꯄꯟ ꯁꯦꯠꯇꯤꯡ ꯍꯥꯡꯉꯣ ꯁ꯭ꯇ꯭ꯔꯤꯃꯤꯡ ꯅꯝꯃꯨꯕ ꯀꯥꯟꯗ ꯊꯣꯛꯂꯛꯏꯅꯤ ꯁꯤꯒꯤ ꯁ꯭ꯇ꯭ꯔꯤꯃꯤꯡꯗ ꯅꯝꯃꯨꯕꯗ ꯊꯣꯛꯂꯛꯏꯕꯁꯦ ꯁꯤꯗꯩꯁꯤꯗ ꯁ꯭ꯇ꯭ꯔꯤꯃꯤꯡꯒꯤ ꯀꯤꯗꯣ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯂꯧꯈꯤꯕ ꯀꯤꯗꯣ ꯑꯗꯨꯏꯗꯣ ꯍꯥꯞꯇꯣꯏꯕ ꯌꯥꯔꯕ꯭ꯔꯣ ꯑꯗꯨꯒꯤ ꯀꯤꯗꯣ ꯍꯦꯛ ꯍꯥꯞꯇ꯭ꯔꯤꯕ ꯃꯈꯩ ꯌꯥꯔꯣꯏ ꯁꯤꯗꯩꯁꯤꯗ ꯁ꯭ꯇ꯭ꯔꯤꯝ ꯑꯅ ꯌꯥꯎꯕ꯭ꯔꯥ ꯌꯥꯔꯕꯁꯦ ꯁꯤꯗꯩꯁꯤꯗ ꯌꯦꯡꯉꯣ ꯌꯨꯁ ꯁ꯭ꯇ꯭ꯔꯤꯝ ꯀꯤ ꯊꯣꯛꯂꯛꯑꯕ꯭ꯔꯥ ꯊꯣꯛꯂꯛꯏꯀꯣ ꯁꯤꯗ ꯁ꯭ꯇ꯭ꯔꯤꯝ ꯀꯤ ꯁꯤꯒꯤ ꯁ꯭ꯇ꯭ꯔꯤꯝ ꯀꯤꯁꯤꯗ ꯑꯩꯈꯣꯏꯅ ꯄꯦꯁ ꯇꯧꯁꯜꯂꯣ ꯌꯥꯔꯕꯣ ꯑꯩ ꯍꯥꯏꯒ꯭ꯔꯤꯁꯤ ꯈꯪꯍꯧꯕ꯭ꯔꯣ ꯈꯪꯍꯧꯗ꯭ꯔꯥ ꯑꯃꯨꯛ ꯍꯜꯂꯨꯔꯣ ꯍꯟꯒꯦꯀꯣ ꯃꯨꯊꯠꯈ꯭ꯔꯒꯦ ꯑꯩ ꯃꯨꯊꯠꯈ꯭ꯔꯒꯦ ꯁꯤꯗꯩꯁꯤꯗ ꯌꯦꯡꯉꯣ ꯑꯩꯈꯣꯏꯅ ꯌꯨꯇ꯭ꯌꯨꯕꯁꯤ ꯂꯥꯏꯚ ꯊꯥꯔꯒꯦ ꯁꯦ ꯑꯩꯁꯦ ꯕꯦꯛ ꯆꯠꯂꯒꯦꯀꯣ ꯑꯩꯈꯣꯏ ꯌꯨꯇ꯭ꯌꯨꯕ ꯂꯩꯔꯦꯗꯅ ꯁꯨꯃꯥꯏꯅ ꯄꯨꯡ 24 ꯐꯥꯔꯕ ꯑꯃ ꯒ꯭ꯌꯥꯟ ꯇꯥꯔꯕꯣ ꯄꯨꯡ 24 ꯐꯥꯔꯕ ꯃꯁꯥꯒꯤ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯄꯥꯔꯃꯤꯁꯟ ꯄꯤꯔꯕ ꯑꯗꯨꯒꯨꯝꯕ ꯆꯦꯅꯦꯜ ꯑꯃ ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯥ ꯑꯗꯨꯒꯨꯝꯕ ꯅꯣꯏꯒꯤ ꯆꯦꯅꯦꯜ ꯑꯃ ꯀꯩ ꯇꯧꯗꯣꯔꯤꯕ ꯂꯥꯏꯚ ꯊꯥꯔꯒꯦ ꯑꯩꯈꯣꯏꯁꯦ ꯂꯥꯏꯚ ꯊꯥꯔꯒꯦ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯂꯥꯏꯚꯁꯦ ꯍꯦꯛꯇ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯗꯥꯏꯔꯦꯛ ꯊꯥꯕ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯁꯦ ꯋꯥꯏꯑꯦꯕ ꯑꯗꯨ ꯀꯟꯇ꯭ꯔꯣल ꯇꯧꯕꯗꯣ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯒꯣ ꯂꯥꯏꯚ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯌꯥꯔꯕ꯭ꯔꯥ ꯒꯣ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯂꯥꯏꯚ ꯆꯠꯅꯅꯕꯒꯤ ꯁ꯭ꯇ꯭ꯔꯤꯃꯤꯡ ꯀꯤꯁꯦ ꯎꯠꯂꯛꯑꯅꯤ ꯌꯥꯔꯕ꯭ꯔꯣ ꯑꯩꯅ ꯂꯥꯏꯚ ꯊꯥꯗꯣꯏꯁꯦ ꯀꯩ ꯃꯃꯤꯡꯅꯣ ꯀꯃꯥꯏꯅ ꯀꯧꯏ ꯀꯔꯤ ꯇꯧꯏ ꯀꯩꯗꯧꯏ ꯑꯩꯈꯣꯏꯗ ꯂꯣꯏ ꯊꯣꯛꯂꯛꯑꯅꯦꯕꯀꯣ ꯌꯥꯔꯕ꯭ꯔꯥ ꯁꯤ ꯊꯣꯛꯂꯛꯑꯦꯀꯣ ꯑꯗ ꯑꯩꯈꯣꯏꯅ ꯒꯣ ꯂꯥꯏꯚ ꯍꯥꯏꯔꯀꯥꯟꯗ ꯃꯥꯁꯦ ꯂꯥꯏꯚ ꯆꯠꯈꯤꯗꯣꯏꯅꯦꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯒꯣ ꯂꯥꯏꯚ ꯍꯥꯏꯗ꯭ꯔꯤꯗꯅ ꯍꯥꯏꯗ꯭ꯔꯤꯕ ꯅꯠꯇ꯭ꯔꯥꯁꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯁꯤꯗꯒꯤ ꯃꯥꯏ ꯁ꯭ꯇ꯭ꯔꯤꯃꯤꯡ ꯀꯤꯁꯤꯗꯒꯤ ꯁ꯭ꯇ꯭ꯔꯤꯝ ꯁꯦꯠꯇꯤꯡꯒꯤ ꯁꯤꯒꯤ ꯀꯤ ꯂꯧꯔꯤꯁꯦ ꯁꯤꯒꯤ ꯁ꯭ꯇ꯭ꯔꯤꯝ ꯀꯤꯁꯦ ꯀꯣꯄꯤ ꯇꯧꯔꯕ ꯌꯥꯔꯕ ꯁꯤꯁꯦ ꯀꯗꯥꯏꯗꯒꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯂꯥꯏꯚꯅꯤ ꯊꯥꯗꯣꯏꯅꯣ ꯌꯨꯇ꯭ꯌꯨꯕꯀꯤ ꯁ꯭ꯇ꯭ꯔꯤꯝꯗꯣ ꯀꯣꯄꯤ ꯇꯧꯔꯦꯗꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯁꯣꯝ ꯅꯥꯀꯟꯗ OBS ꯑꯅ ꯂꯩꯕ ꯁꯣꯐꯋꯦꯔꯗꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯔꯦꯀꯣꯔꯠ ꯇꯧꯔꯤꯕꯗꯣ ꯑꯗꯨꯗꯩꯗꯨꯗ ꯔꯦꯀꯣꯔꯗꯤꯡ ꯇꯧꯕꯗꯨꯗ ꯅꯠꯇꯅ ꯁ꯭ꯇꯥꯔꯠ ꯁ꯭ꯇ꯭ꯔꯤꯃꯤꯡ ꯑꯅ ꯌꯥꯎꯕ꯭ꯔꯥ ꯁꯤꯒꯤ ꯁ꯭ꯇ꯭ꯔꯤꯃꯤꯡꯁꯤꯗ ꯆꯪꯉꯣ ꯌꯥꯔꯦꯀꯣ ꯑꯗꯩ ꯃꯥꯅ ꯁ꯭ꯇ꯭ꯔꯤꯃꯤꯡ ꯇꯧꯒꯦ ꯍꯥꯏꯔꯗꯤ ꯁ꯭ꯇ꯭ꯔꯤꯝ ꯀꯤ ꯋꯥꯠꯂꯤ ꯍꯥꯏꯔꯛꯇ꯭ꯔꯥ ꯑꯩ ꯁ꯭ꯇ꯭ꯔꯤꯝ ꯀꯤꯗꯣ ꯂꯧꯔꯣ ꯍꯥꯏꯗꯣꯏꯕ ꯁ꯭ꯇ꯭ꯔꯤꯝ ꯀꯤꯗꯤ ꯉꯁꯥꯏ ꯑꯩꯈꯣꯏ ꯀꯣꯄꯤ ꯇꯧꯔꯛꯑꯦꯗꯅ ꯑꯗꯨꯒꯤ ꯁ꯭ꯇ꯭ꯔꯤꯝ ꯀꯤꯗꯣ ꯁꯤꯗꯩꯗ ꯍꯥꯞꯆꯜꯂꯣ ꯌꯥꯔꯕ꯭ꯔꯥ ꯌꯨꯁ ꯁ꯭ꯇ꯭ꯔꯤꯝ ꯀꯤ ꯌꯥꯔꯕ ꯁꯤꯗꯩꯁꯤꯗ ꯂꯩꯔꯦ ꯁꯤꯗꯩꯁꯤꯗ ꯄꯦꯁ ꯇꯧꯁꯜꯂꯣ ꯌꯥꯎꯔꯕ꯭ꯔꯥ ꯍꯧꯖꯤꯛ ꯁ꯭ꯇ꯭ꯔꯤꯝ ꯀꯤ ꯌꯥꯎꯔꯦꯀꯣ ꯑꯗꯩꯗꯤ ꯁꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯣ ꯌꯥꯔꯕ ꯑꯣꯀꯦ ꯇꯧꯔꯣ ꯑꯗꯩꯗꯤ ꯁ꯭ꯇꯥꯔꯠ ꯁ꯭ꯇ꯭ꯔꯤꯃꯤꯡ ꯅꯝꯃꯣ ꯑꯗꯩꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕꯁꯦ ꯂꯥꯏꯚ ꯌꯦꯡꯕ ꯌꯥꯔꯅꯤ ꯌꯥꯔꯕ꯭ꯔꯥ ꯈꯪꯉꯅꯤꯀꯣ ꯍꯧꯖꯤꯛ ꯂꯥꯏꯚ ꯌꯦꯡꯁꯤꯀꯣ ꯑꯩꯈꯣꯏꯅ ꯇꯥꯛꯏꯕ ꯀ꯭ꯂꯥꯁꯁꯦ ꯂꯥꯏꯚ ꯌꯦꯡꯁꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯀꯦꯃꯦꯔꯥꯒ ꯍꯥꯞꯄꯒ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁ ꯇꯥꯛꯄꯗꯨꯁꯨ ꯌꯥꯒꯦ ꯍꯥꯏꯔꯗꯤ ꯋꯦꯕ ꯀꯦꯝ ꯑꯃ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯊꯥꯜꯂꯒ ꯂꯣꯏꯅꯃꯛ ꯂꯧꯔꯒ ꯂꯣꯏ ꯌꯦꯡꯕ ꯌꯥꯏ ꯌꯥꯔꯕ ꯑꯗꯨꯇꯥꯔꯗꯤ ꯑꯩ ꯁꯤꯗꯩꯁꯤꯗ ꯁ꯭ꯇꯥꯔꯠ ꯁ꯭ꯇ꯭ꯔꯤꯃꯤꯡ ꯍꯥꯏꯔꯒꯦꯀꯣ ꯅꯝꯃꯦ ꯍꯧꯖꯤꯛ ꯑꯩ ꯁ꯭ꯇꯥꯔꯠ ꯁ꯭ꯇ꯭ꯔꯤꯃꯤꯡ ꯅꯝꯈ꯭ꯔꯦ ꯃꯥ ꯍꯧꯖꯤꯛ ꯀꯅꯦꯛꯇꯤꯡ ꯇꯧꯔꯛꯑꯅꯤ ꯀꯣ ꯑꯗ ꯀꯅꯥ ꯀꯅꯥ ꯂꯩꯒꯦꯒ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯌꯦꯡꯅꯅꯕ ꯁ꯭ꯇꯗꯤꯑꯣ ꯃꯣꯠꯇ ꯊꯝꯕꯁꯨ ꯌꯥꯏ ꯅꯥꯀꯟꯗ ꯑꯅꯤ ꯊꯣꯛꯂꯛꯑꯅꯤ ꯌꯥꯔꯦꯀꯣ ꯌꯦꯡꯁꯦ ꯃꯥ ꯍꯧꯖꯤꯛ ꯀꯅꯦꯛꯇꯤꯡ ꯇꯧꯔꯤ ꯑꯗꯨꯒ ꯁ꯭ꯇ꯭ꯔꯤꯝꯁꯦ ꯊꯣꯛꯂꯛꯄ ꯉꯥꯏꯁꯤꯀꯣ could not access a specified channel or stream key, please double check your stream key. If it is correct, there may be problem connecting to server. ꯑꯩꯅ ꯉꯁꯥꯏ ꯁꯔꯚꯔꯗꯣ ꯑꯗꯩꯗꯨꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯝꯒꯅꯤ ꯍꯥꯏ ꯁꯤꯗꯩꯗ connecting streaming software to go live ꯑꯗꯩꯗꯤ ꯁꯤ ꯆꯤꯡꯊꯔꯣ ꯁꯤ
ꯆꯠ ꯉꯝꯗ꯭ꯔꯤ ꯍꯥꯏꯌꯦ ꯂꯥꯏꯚ ꯊꯥꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯌꯦ ꯅꯪ ꯁ꯭ꯇꯥꯔꯠ ꯅꯪꯒꯤ ꯁ꯭ꯇꯥꯔꯠ ꯀꯥꯏ ꯉꯝꯃꯕ ꯑꯗꯨꯝ ꯃꯇꯣꯝꯇ ꯑꯗꯨꯝ ꯆꯠꯆꯕꯅꯦ ꯑꯥꯎ ꯅꯪꯒꯤꯗꯤ ꯇꯧꯋꯦꯕ ꯑꯗꯣ ꯑꯩꯒꯤꯁꯤꯗꯗꯤ ꯇꯧ ꯌꯥꯗꯦ ꯀꯩꯒꯤꯅꯣ start streaming stop record I could not access the specified channel or stream please double check your stream key if it is correct there may be a problem connecting to server ꯑꯩꯈꯣꯏꯅ ꯁꯤ ꯀꯩꯅꯣ ꯇꯧꯔꯨꯕꯩꯔꯣ stop recording ꯍꯥꯏꯗꯤ ꯑꯗꯨꯝ ꯆꯠꯈꯤꯅꯦꯅ ꯇꯧꯕꯅꯤ ꯃꯨꯠꯈ꯭ꯔꯅꯦꯅ ꯇꯧꯕꯅꯤ ꯍꯥ ꯌꯥꯏꯑꯕ ꯅꯪꯉꯣꯟꯗꯗꯤ ꯅꯪꯉꯣꯟꯗ ꯌꯥꯔꯦ ꯁꯤꯁꯦ ꯔꯤꯐ꯭ꯔꯦꯁ ꯇꯧꯕ ꯍꯣꯏ ꯅꯠꯇꯦ ꯑꯗꯨ ꯄꯨꯟꯅ ꯊꯥꯔꯒ ꯇꯧꯕ ꯌꯥꯏꯌꯦ ꯌꯦꯡꯒꯦ ꯀꯩꯒꯤꯅꯣ ꯌꯥꯗ꯭ꯔꯤꯁꯦ ꯑꯩꯈꯣꯏ ꯁꯤ ꯀꯣꯄꯤ ꯇꯧꯔꯦꯀꯣ ꯁꯤꯁꯦ ꯀꯣꯄꯤ ꯇꯧꯔꯦ ꯑꯩꯈꯣꯏ ꯆꯪꯒꯦ ꯁꯤ ꯆꯠꯂꯦ ꯑꯣ ꯁꯤ ꯌꯨꯇ꯭ꯌꯨꯕ ꯑꯣꯏꯒꯗꯧꯕ ꯌꯨꯇ꯭ꯌꯨꯕ ꯈꯔ ꯁꯤ ꯅꯠꯇ꯭ꯔꯥ ꯌꯥꯔꯦꯀꯣ ꯑꯗꯩꯗꯤ ꯑꯦꯄ꯭ꯂꯥꯏ ꯌꯨꯇ꯭ꯌꯨꯕꯇ ꯑꯣꯜꯂꯝꯒꯗꯧꯅꯤꯀꯣ ꯑꯣꯜꯂꯝꯗꯕꯩꯅꯦ ꯑꯗꯩꯗꯤ ꯑꯣꯀꯦ ꯑꯗꯩ ꯁ꯭ꯇꯥꯔꯠ ꯁ꯭ꯇ꯭ꯔꯤꯃꯤꯡ ꯌꯨꯇ꯭ꯌꯨꯕꯀꯤ ꯀꯟꯇ꯭ꯔꯣꯜ ꯄꯦꯅꯦꯜꯒ ꯊꯣꯛꯂꯛꯑꯦ ꯂꯥꯏꯚ ꯆꯠꯂꯦꯀꯣ ꯌꯥꯔꯕ ꯁꯤ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯣ ꯑꯗꯩꯗꯨꯗ ꯌꯦꯡꯉꯣ ꯅꯣꯏ ꯁꯤꯗ ꯋꯦꯕꯁꯥꯏꯠꯇꯨ ꯆꯪꯉꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖꯀꯤ ꯀꯩꯅꯣꯗꯣ ꯆꯪꯉꯣ ꯑꯗꯨꯒ ꯎꯕ ꯐꯪꯒꯅꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯌꯥꯔꯕ ꯑꯩꯁꯦ ꯃꯤꯅꯤꯃꯥꯏꯁ ꯇꯧꯔꯛꯑꯒꯦ ꯁꯤ ꯃꯤꯅꯤꯃꯥꯏꯁ ꯇꯧꯔꯛꯀꯦꯀꯣ ꯁꯤ ꯃꯤꯅꯤꯃꯥꯏꯁ ꯇꯧꯔꯛꯀꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯋꯦꯕꯁꯥꯏꯠꯇꯨꯗ ꯁꯤ ꯊꯥꯒꯠꯂꯛꯀꯦ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨ ꯑꯗꯨꯝ ꯊꯣꯛꯂꯛꯑꯅꯤ ꯁꯤ ꯎꯐꯪꯕ꯭ꯔꯥ ꯌꯦꯡꯉꯣ ꯌꯨꯇ꯭ꯌꯨꯕꯇ ꯆꯪꯉꯣ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖ ꯀꯔꯤ ꯍꯥꯏꯔ ꯂꯩꯕꯅꯣ ꯑꯩꯈꯣꯏ ꯆꯦꯅꯦꯜꯗꯨꯕꯨ ꯈꯪꯉꯦ ICT Tools and Skills ꯍꯥꯏ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯉꯥꯡꯉꯤꯕ ꯁꯛꯏꯕ ꯃꯌꯥꯝꯗꯣ ꯂꯣꯏ ꯊꯣꯛꯂꯛꯄ꯭ꯔꯥ ꯌꯦꯡꯉꯣ ꯌꯨꯇ꯭ꯌꯨꯕꯇ ꯇꯥꯔꯕꯣ ꯑꯗꯨꯗꯤ ꯂꯥꯏꯚꯇꯣ ꯊꯥꯕ ꯌꯥꯔꯕ꯭ꯔꯥ ꯂꯥꯏꯚ ꯊꯥꯕꯁꯦ ꯈꯪꯉꯦꯀꯣ ꯂꯥꯏꯚ ꯊꯥꯕꯗ ꯁꯣꯐꯋꯦꯌꯔ ꯑꯃ ꯆꯪꯉꯤ ꯃꯃꯤꯡ ꯀꯩ ꯀꯧꯏ OBS ꯁ꯭ꯇ꯭ꯔꯤꯃꯤꯡ ꯌꯥꯔꯕꯣ OBS ꯁ꯭ꯇ꯭ꯔꯤꯃꯤꯡꯁꯦ ꯍꯩꯇ꯭ꯔꯗꯤ ꯅꯪ ꯁꯤꯖꯤꯟꯅꯕ ꯍꯩꯇ꯭ꯔꯗꯤ ꯂꯥꯏꯚ ꯊꯥ ꯍꯩꯔꯣꯏꯗꯣꯏꯅꯤ ꯌꯥꯔꯕ꯭ꯔꯥ ꯑꯗ ꯐꯣꯟꯗꯩ ꯗꯥꯏꯔꯦꯛ ꯊꯥꯕꯁꯨ ꯌꯥꯏ ꯑꯗꯨꯗꯤ ꯐꯣꯟꯗꯩ ꯗꯥꯏꯔꯦꯛ ꯊꯥꯔꯒ ꯑꯗꯨꯝ ꯂꯩꯖꯕꯗꯨꯅꯤ ꯌꯥꯔꯕ ꯑꯗꯨꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗ ꯏꯗꯤꯠ ꯇꯧꯕ ꯈꯣꯠꯄ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯎꯠꯅꯤꯡꯕ ꯆꯦꯅꯦꯜ ꯃꯌꯥꯝ ꯑꯃ ꯍꯥꯡꯗꯣꯛꯑꯒ ꯑꯩꯈꯣꯏꯅ ꯎꯠꯁꯟꯕ ꯉꯝꯗꯦ ꯌꯥꯔꯕ꯭ꯔꯥ ꯑꯁꯤꯗꯤ ꯃꯊꯪ ꯀꯝꯄ꯭ꯌꯨꯇꯔꯒꯤ ꯈꯨꯠꯊꯥꯡꯗꯒꯤ ꯑꯩꯈꯣꯏꯅ ꯂꯥꯏꯚ ꯊꯥꯕ ꯌꯥꯏ ꯁꯤꯗ ꯑꯩꯈꯣꯏꯅ ꯍꯦꯛ ꯒꯦꯝ ꯁꯥꯟꯅꯔꯁꯨ ꯑꯗꯨꯝ ꯊꯥꯕ ꯌꯥꯏ ꯌꯥꯔꯕ꯭ꯔꯣ ꯒꯦꯃꯤꯡ ꯃꯣꯠꯇ ꯆꯪꯉꯒ ꯑꯩꯈꯣꯏꯅ ꯒꯦꯝ ꯁꯥꯟꯅꯔꯦꯗꯅ ꯑꯗꯨꯒ ꯃꯌꯥꯝ ꯊꯥꯈꯤꯕ ꯌꯥꯏ ꯁꯤꯗꯤ ꯁꯤꯗ ꯌꯥꯎꯔꯤꯕ ꯅꯣꯏꯒꯤ ꯁꯦꯂꯦꯕꯁꯇ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯅꯦ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯂꯦꯡꯕꯁꯦ ꯅꯣꯏꯗ ꯂꯥꯏꯚ ꯊꯥꯕ ꯀꯥꯟꯗ ꯑꯗꯨꯝ ꯂꯦꯡꯉꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯌꯨꯇ꯭ꯌꯨꯕ ꯂꯥꯏꯚ ꯊꯥꯕ ꯌꯥꯔꯕ ꯁꯤꯗ ꯄꯤꯔꯤꯕ ꯁꯤꯒꯤ ꯌꯨꯇ꯭ꯌꯨꯕꯁꯦ ꯁꯤꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯅꯣꯏꯗ ꯇꯥꯛꯏꯁꯦ ꯁꯤ ꯂꯥꯏꯚ ꯊꯥꯔꯤ ꯂꯥꯏꯚ ꯊꯥꯕ ꯑꯗꯨꯗꯤ OBS ꯁ꯭ꯇꯨꯗꯤꯑꯣ ꯁꯤꯖꯤꯟꯅꯔꯤꯃꯤꯡꯁꯦ OBS ꯁꯤ ꯁꯤꯖꯤꯟꯅꯔꯒ ꯂꯥꯏꯚ ꯊꯥꯔꯦ ꯌꯥꯔꯕ꯭ꯔꯥ ꯒꯨꯒꯜ ꯃꯤꯠꯇꯩꯁꯨ ꯂꯥꯏꯚ ꯊꯥ ꯌꯥꯏꯀꯣ ꯒꯨꯒꯜ ꯃꯤꯠꯇꯣ OBS ꯁ꯭ꯇꯨꯗꯤꯑꯣ ꯑꯗꯨꯝ ꯂꯥꯏꯚ ꯊꯥꯗꯣꯛꯈꯤꯕ ꯌꯥꯏ
ꯂꯣꯏꯅꯃꯛ ꯌꯥꯔꯕ꯭ꯔꯥ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯂꯥꯏꯚ ꯑꯃ ꯊꯥꯒꯦ ꯍꯥꯏꯔꯗꯤ ꯀꯃꯥꯏꯅ ꯂꯥꯏꯚ ꯊꯥꯒꯅꯤ ꯌꯥꯔꯗ꯭ꯔꯣ ꯑꯗ ꯀꯦꯃꯦꯔꯥꯗꯣ ꯏꯟꯄꯨꯠ ꯄꯤꯔꯒ ꯁꯤꯁꯤꯅ ꯀꯩꯗꯧꯕ ꯃꯥꯒꯤ ꯁ꯭ꯀ꯭ꯔꯤꯟꯁꯤ ꯑꯣꯏꯅ ꯔꯦꯀꯣꯔꯠ ꯇꯧꯔꯒ ꯊꯥꯕꯅꯦ ꯌꯥꯔꯕ꯭ꯔꯥ ꯑꯗ ꯑꯩꯈꯣꯏꯅ ꯀꯦꯃꯦꯔꯥꯗꯣ ꯊꯥꯒꯦꯅ ꯍꯥꯏꯔꯦꯅꯦ ꯌꯥꯔꯦꯀꯣ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯁ꯭ꯇ꯭ꯔꯤꯃꯤꯡ ꯇꯧꯔꯤꯁꯤꯗꯩꯁꯤꯗ ꯅꯣꯏꯁꯦ ꯀꯦꯃꯦꯔꯥꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯍꯥꯞꯆꯤꯜꯂꯛꯀꯦꯅ ꯈꯜꯂꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯀꯩꯗꯧꯔꯅꯤ ꯁꯤꯗꯩꯁꯤꯗ ꯑꯦꯠ ꯌꯥꯔꯕ ꯑꯦꯠ ꯇꯧꯔꯅꯤ ꯁꯤꯗꯩꯁꯤꯗ ꯁꯤꯒꯤ ꯑꯦꯠ ꯇꯧꯔꯛꯀꯗꯣꯏꯅꯤꯀꯣ ꯁꯤꯗꯩꯁꯤꯗ ꯀꯩ ꯍꯥꯞꯇꯣꯏꯕ ꯗꯤꯁꯄ꯭ꯂꯦ ꯀꯦꯞꯆꯔ ꯌꯥꯕ꯭ꯔꯥ ꯗꯤꯁꯄ꯭ꯂꯦ ꯀꯦꯞꯆꯔ ꯚꯤꯗꯤꯑꯣ ꯀꯦꯞꯆꯔ ꯗꯤꯚꯥꯏꯁ ꯑꯅꯤ ꯂꯩꯕ꯭ꯔꯥ ꯗꯤꯁꯄ꯭ꯂꯦ ꯀꯦꯞꯆꯔ ꯍꯥꯏꯕꯁꯤꯅ ꯀꯔꯤꯅꯣ ꯁ꯭ꯀ꯭ꯔꯤꯟꯗ ꯊꯣꯛꯏꯕ ꯄꯣꯠꯇꯣ ꯎꯠꯂꯤꯕꯗꯣ ꯀꯦꯞꯆꯔ ꯇꯧ ꯍꯟꯗꯛꯃꯨꯛꯅ ꯚꯤꯗꯤꯑꯣ ꯀꯦꯞꯆꯔ ꯇꯧꯗꯣꯏꯕ ꯚꯤꯗꯤꯑꯣ ꯌꯥꯔꯕ ꯚꯤꯗꯤꯑꯣ ꯀꯦꯞꯆꯔ ꯇꯧꯔꯣ ꯚꯤꯗꯤꯑꯣ ꯀꯦꯞꯆꯔ ꯇꯧꯅꯕ ꯑꯃ ꯊꯣꯛꯑꯦ ꯑꯗꯨꯗꯤ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯀꯦꯃꯦꯔꯥ ꯍꯥꯏꯔꯒꯦꯀꯣ ꯀꯦꯃꯦꯔꯥ ꯑꯣꯀꯦ ꯍꯥꯏꯔꯦ ꯀꯦꯃꯦꯔꯥ ꯊꯣꯛꯂꯛꯑꯅꯤ ꯍꯧꯖꯤꯛ ꯌꯥꯔꯕ ꯀꯦꯃꯦꯔꯥ ꯍꯥꯞꯄꯛꯀꯗꯣꯏꯅꯤ ꯍꯧꯖꯤꯛ ꯃꯥ ꯁꯤꯗꯩꯁꯤꯗ ꯌꯥꯔꯕ ꯀꯦꯃꯦꯔꯥ ꯀꯔꯤ ꯀꯦꯃꯦꯔꯥ ꯂꯩꯒꯦ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯦꯃꯦꯔꯥ ꯏꯟꯇꯤꯒ꯭ꯔꯦꯇꯦꯠ ꯀꯦꯃꯦꯔꯥ ꯑꯩꯈꯣꯏꯗ ꯌꯥꯎꯔꯝꯕ ꯏꯟꯇꯤꯒ꯭ꯔꯦꯇꯦꯠ ꯀꯦꯃꯦꯔꯥꯁꯦ ꯁꯤꯁꯤꯅꯤ ꯍꯥꯏ ꯑꯩꯗꯪ ꯊꯣꯛꯏꯁꯤ ꯀꯩꯒꯤꯅꯣ ꯅꯣꯏꯗꯤ ꯊꯣꯛꯇ꯭ꯔꯥ ꯊꯣꯛ ꯌꯥꯕ꯭ꯔꯥ ꯅꯣꯏꯁꯨ ꯊꯣꯛꯑꯣ ꯌꯥꯔꯦꯀꯣ ꯂꯥꯏꯚ ꯊꯣꯛꯂꯛꯑꯅꯤ ꯌꯥꯔꯕ ꯂꯥꯏꯐ ꯑꯦꯟ ꯀꯤꯛꯀꯤꯡ ꯌꯥꯔꯦꯀꯣ ꯑꯗꯨꯁꯨ ꯑꯣꯀꯦ ꯍꯥꯏꯔꯦ ꯍꯧꯖꯤꯛ ꯁꯤꯁꯦ ꯀꯥꯏꯗ ꯍꯥꯞꯅꯤꯡꯉꯤꯕ ꯑꯩꯈꯣꯏ ꯀ꯭ꯂꯥꯁ ꯇꯧꯔꯤ ꯑꯩꯈꯣꯏ ꯏꯁꯇꯗꯤꯑꯣ ꯇꯧꯔꯤ ꯑꯩꯈꯣꯏ ꯃꯐꯝ ꯆꯥꯅ ꯃꯆꯤ ꯑꯃꯗ ꯍꯥꯞꯀꯦ ꯌꯥꯔꯕꯣ ꯌꯥꯔꯕꯣ ꯈꯪꯉꯗ꯭ꯔꯣ ꯑꯗꯨꯗꯤ ꯂꯥꯏꯚꯇꯨꯗ ꯊꯣꯛꯂꯛꯑꯝꯃꯅꯤ ꯑꯁꯤꯁꯨ ꯂꯥꯏꯚꯇ ꯊꯣꯛꯂꯛꯇ꯭ꯔꯣ ꯊꯣꯛꯂꯛꯀꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯇꯧꯔꯤꯕꯗꯣ ꯑꯗꯨ ꯀꯦꯃꯦꯔꯥ ꯑꯅꯤ ꯑꯍꯨꯝ ꯇꯧꯔꯒꯦ ꯁꯤ ꯆꯥꯎꯊꯣꯛꯍꯟꯒꯦ ꯑꯗꯨ ꯇꯧꯍꯟꯒꯦ ꯂꯣꯏ ꯌꯥꯔꯕ ꯈꯪꯉꯅꯤꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏ ꯃꯊꯧꯁꯦ ꯀꯩꯅꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯁꯣꯝ ꯅꯥꯀꯟꯒꯤ ꯏꯁꯇꯗꯤꯑꯣ ꯁꯤꯗ ꯇꯧꯕ ꯀꯥꯟꯗꯁꯨ ꯀꯩꯗꯧꯔꯅꯤ ꯑꯩꯈꯣꯏꯅ ꯍꯥꯡꯉꯤꯕ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯄꯣꯠꯇꯨꯗꯁꯨ ꯅꯣꯏꯒꯤ ꯀꯦꯃꯦꯔꯥꯗꯣ ꯑꯗꯨꯝ ꯌꯥꯎꯔꯦ ꯌꯥꯔꯗ꯭ꯔꯥ ꯁꯤꯗ ꯊꯣꯛꯑꯁꯨ ꯅꯣꯏꯒꯤ ꯀꯦꯃꯦꯔꯥꯗꯣ ꯑꯗꯩꯗꯨꯗꯗꯤ ꯑꯗꯨꯝ ꯌꯥꯎꯔꯦ ꯍꯧꯖꯤꯛꯇꯤ ꯀꯦꯃꯦꯔꯥ ꯎꯗꯦꯗꯅ ꯑꯗꯨ ꯀꯦꯃꯦꯔꯥꯗꯨꯗꯤ ꯑꯗꯨꯝ ꯌꯥꯎꯔꯁꯨꯅꯦ ꯌꯥꯔꯗ꯭ꯔꯥ ꯂꯥꯏꯚ ꯊꯥꯔꯦꯀꯣ ꯈꯪꯒꯗ꯭ꯔꯥ ꯁꯤꯁꯤꯃ ꯑꯆꯧꯕ ꯑꯩꯈꯣꯏ ꯂꯥꯏꯚꯀꯤ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯃꯤꯡ ꯍꯥꯏꯕꯁꯦ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯍꯩꯔꯦ ꯁꯤꯃ ꯌꯥꯔꯗ꯭ꯔꯥ ꯑꯩꯈꯣꯏ ꯁ꯭ꯇꯣꯞ ꯏꯁꯇ꯭ꯔꯤꯃꯤꯡ ꯇꯧꯈ꯭ꯔꯒꯦꯀꯣ ꯏꯁꯇ꯭ꯔꯤꯃꯤꯡ ꯇꯣꯛꯈ꯭ꯔꯣ ꯔꯦꯀꯣꯔꯗꯇꯤ ꯑꯗꯨꯝ ꯇꯧꯍꯧꯔꯤ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯇꯣ ꯑꯗꯨꯝ ꯇꯧꯍꯧꯔꯤ ꯏꯁꯇ꯭ꯔꯤꯃꯤꯡ ꯇꯣꯛꯑꯦꯀꯣ ꯁꯤ ꯍꯩꯇꯕ ꯌꯥꯔꯣꯏꯌꯦ ꯍꯌꯦꯡ ꯄꯩꯈꯥꯗ ꯏꯁꯇ꯭ꯔꯤꯃꯤꯡ ꯇꯧꯅ ꯑꯃ ꯌꯥꯎꯔꯦꯅ ꯈꯜꯂꯗꯤ ꯅꯣꯏ ꯇꯧꯗꯣꯏ ꯍꯪꯉꯛꯄꯁꯨ ꯌꯥꯏ ꯍꯪꯉꯛꯇꯕꯁꯨ ꯌꯥꯏ ꯑꯗꯣ ꯑꯩꯅ ꯍꯥꯏꯕ ꯉꯝꯗꯦ ꯏꯁꯇ꯭ꯔꯤꯃꯤꯡ ꯑꯗꯨꯗꯤ ꯈꯪꯉꯅꯤꯀꯣ ꯑꯗꯩ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯩ ꯂꯧꯊꯣꯛꯈ꯭ꯔꯒꯦ ꯀꯦꯃꯦꯔꯥꯁꯦ ꯁꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯁꯤ ꯀꯦꯃꯦꯔꯥ ꯂꯧꯊꯣꯛꯈ꯭ꯔꯦ ꯌꯦꯁ ꯀꯦꯃꯦꯔꯥ ꯃꯥꯡꯈ꯭ꯔꯦ ꯌꯥꯔꯦꯀꯣ ꯁꯦ ꯔꯦꯀꯣꯔꯗꯇꯤ ꯑꯗꯨꯝ ꯇꯧꯔꯤꯅꯤꯀꯣ ꯁꯤ ꯃꯌꯥꯝꯁꯦ ꯌꯥꯔꯕ ꯀꯃꯥꯏꯅ ꯑꯩꯈꯣꯏ ꯔꯦꯀꯣꯔꯠ ꯇꯧꯋꯤ ꯀꯃꯥꯏꯅ ꯏꯁꯇ꯭ꯔꯤꯃꯤꯡ ꯊꯥꯏ ꯀꯃꯥꯏꯅ ꯀꯤ ꯂꯧꯔꯨꯏ ꯀꯤꯁꯦ ꯍꯦꯛꯇ ꯂꯧꯕ ꯌꯥꯗꯦ ꯅꯪꯒꯤ ꯆꯦꯅꯦꯜꯗꯣ ꯄꯨꯡ 24 ꯆꯪꯏ ꯃꯗꯨꯏꯗꯨꯃ ꯒꯣ ꯂꯥꯏꯚ ꯍꯥꯏꯕꯁꯦ ꯌꯥꯅꯅꯕ ꯍꯣꯠꯅꯕꯗ ꯌꯥꯔꯕ꯭ꯔꯥ ꯑꯗꯨ ꯅꯪ ꯍꯦꯛꯇ ꯂꯥꯏꯚ ꯊꯥꯒꯦ ꯍꯥꯏꯕꯗ ꯍꯦꯛꯇ ꯌꯥꯗꯦ it takes permission and it is to be authenticated through a phone number ꯌꯥꯔꯕ꯭ꯔꯥ ꯐꯣꯟ ꯅꯝꯕꯔ ꯑꯃ ꯅꯪꯅ ꯄꯤꯒꯗꯧꯔꯤꯕ ꯐꯣꯟ ꯅꯝꯕꯔꯗꯨꯒꯤ ꯆꯞ ꯆꯥꯕ ꯅꯪꯉꯣꯟꯗ ꯐꯣꯟꯗꯨ ꯄꯥꯏꯔꯒ ꯂꯩꯕ ꯑꯃ ꯂꯩꯇ꯭ꯔꯒꯗꯤ ꯅꯪ ꯏꯁꯇ꯭ꯔꯤꯃꯤꯡ ꯇꯧꯕ ꯌꯥꯗꯦ ꯌꯥꯔꯦꯀꯣ ꯁꯤꯃ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗ ꯏꯁꯇ꯭ꯔꯤꯃꯤꯡ ꯌꯥꯝ ꯇꯣꯏꯅ ꯄꯥꯡꯊꯣꯛꯄ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕꯔ ꯃꯌꯥꯝ ꯂꯩꯗꯅ ꯃꯣꯏ ꯀꯩꯗꯧꯔꯝꯃꯅꯤ ꯃꯁꯥ ꯃꯁꯥꯒꯤ ꯐꯣꯟ ꯅꯝꯕꯔ ꯃꯣꯏꯒ ꯃꯔꯤ ꯂꯩꯅꯕ ꯏꯁꯇ꯭ꯔꯤꯃꯤꯡ ꯁꯣꯐꯋꯦꯔ ꯃꯣꯏ ꯑꯃꯃꯝ ꯄꯥꯏꯔꯝꯕꯅꯤ ꯃꯔꯨꯑꯣꯏꯅ ꯑꯥꯏꯄꯦꯗꯀ ꯄꯥꯏꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯒꯤ ꯂꯦꯞꯇꯣꯞꯇ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯦꯛꯁꯤꯕꯜ ꯑꯣꯏꯕ ꯊꯨꯞꯇꯣꯛ ꯊꯨꯞꯆꯤꯟ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯑꯃ ꯃꯩꯒ ꯀꯩꯅꯣ ꯇꯧꯔꯒ ꯀꯦꯃꯦꯔꯥ ꯃꯆꯥ ꯑꯃ ꯇꯧꯔꯒ ꯑꯗꯨꯝ ꯂꯣꯏ ꯌꯥꯔꯕ ꯅꯪꯒꯤ ꯄꯥꯏꯔꯤꯕ ꯐꯣꯟꯁꯤꯡꯁꯦ ꯁꯤꯗꯒꯤꯁꯨ ꯑꯩꯈꯣꯏꯅ ꯐꯣꯟꯁꯤ ꯀꯅꯦꯛ ꯇꯧꯍꯜꯂꯒ ꯐꯣꯟꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯂꯣꯏꯅꯃꯛ ꯔꯦꯀꯣꯔꯠ ꯇꯧꯕ ꯌꯥꯏ ꯌꯥꯔꯕ꯭ꯔꯥ ꯐꯣꯟꯗ ꯀꯥꯞꯄꯤꯕ ꯀꯦꯃꯦꯔꯥꯁꯦ ꯁꯣꯝꯗ ꯑꯣꯏꯅ ꯆꯪꯍꯟꯕ ꯉꯁꯥꯏꯒꯤ ꯑꯣꯗꯤꯑꯣ ꯀꯦꯞꯆꯔ ꯗꯤꯚꯥꯏꯁ ꯚꯤꯗꯤꯑꯣ ꯀꯦꯞꯆꯔ ꯗꯤꯚꯥꯏꯁ ꯍꯥꯏꯅ ꯇꯧꯕꯗꯣ ꯑꯗꯩꯗꯨꯗ ꯑꯣꯏꯅ ꯌꯥꯎꯍꯟꯕ ꯌꯥꯔꯗ꯭ꯔꯥ ꯏꯟꯄꯨꯠ ꯃꯆꯥ 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 ꯃꯌꯥꯝꯗꯣ ꯁꯦꯝꯃꯦ ꯍꯥꯏꯔꯦ ꯁꯦ ꯏꯠ ꯏꯁ ꯋꯥꯟ ꯑꯣꯐ ꯗ ꯏꯝꯄꯣꯔꯇꯦꯟ ꯑꯩꯈꯣꯏ ꯉꯁꯥꯏ ꯁ꯭ꯇꯦꯞꯁꯅꯤ ꯇꯨ ꯁ꯭ꯇꯥꯔꯠ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡ
ꯌꯥꯔꯗ꯭ꯔꯥ ꯁ꯭ꯇ꯭ꯔꯤꯃꯤꯡꯁꯦ OBS ꯁ꯭ꯇꯨꯗꯤꯑꯣꯁꯦ ꯌꯥꯎꯗ꯭ꯔꯗꯤ ꯌꯥꯗꯦ ꯌꯥꯔꯦꯀꯣ ꯁꯤꯃ ꯁꯣꯏꯗꯅ ꯅꯣꯏ ꯈꯪꯉꯣ ꯑꯗꯨꯗꯒꯤ ꯁ꯭ꯇ꯭ꯔꯤꯃꯤꯡ ꯊꯥꯒꯗꯧꯔꯤꯕ YouTube ꯊꯥꯒꯦ ꯍꯥꯏ ꯃꯌꯥꯝꯅ ꯈ꯭ꯋꯥꯏ ꯊꯥꯅꯔꯤꯁꯦ YouTubeꯁꯤꯅꯤ ꯁ꯭ꯇ꯭ꯔꯤꯃꯤꯡꯁꯦ ꯑꯗꯨꯒꯤ ꯁ꯭ꯇ꯭ꯔꯤꯃꯤꯡꯗꯨꯒꯤ ꯀꯤ ꯑꯃ ꯂꯧꯗꯕ ꯌꯥꯗꯦ API ꯀꯤ ꯑꯃ ꯂꯧꯗꯕ ꯌꯥꯗꯦ ꯑꯗꯨꯒꯤ ꯀꯤꯗꯨ ꯂꯧꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯂꯥꯏꯚ ꯊꯥꯒꯗꯧꯔꯤꯕ ꯁ꯭ꯇ꯭ꯔꯤꯃꯤꯡ ꯊꯥꯒꯗꯧꯔꯤꯕ ꯁꯦꯠꯇꯤꯡꯗꯨꯗ ꯆꯪꯉꯅꯤ ꯑꯗꯨꯒ ꯁꯦꯠꯇꯤꯡꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯁ꯭ꯇ꯭ꯔꯤꯝ ꯍꯥꯏꯔꯤꯁꯦ ꯁꯤꯗꯩꯁꯤꯗ YouTube ꯍꯥꯏꯕꯁꯦ ꯈꯟꯒꯅꯤ ꯐꯦꯁꯕꯨꯛ ꯑꯣꯏꯔꯒꯅ ꯐꯦꯁꯕꯨꯛ ꯂꯥꯏꯚ ꯈꯟꯒꯅꯤ ꯇ꯭ꯋꯤꯇꯔ ꯑꯣꯏꯔꯒꯅ ꯇ꯭ꯋꯤꯇꯔ ꯈꯟꯒꯅꯤ ꯌꯥꯔꯗ꯭ꯔꯥ ꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯅꯪꯅ ꯊꯥꯒꯗꯧꯔꯤꯕ ꯄꯣꯠꯇꯣ ꯑꯗꯨꯗꯒꯤ API ꯀꯤꯗꯣ ꯃꯥꯒꯤ ꯁꯥꯔꯚꯤꯁ ꯁꯥꯔꯚꯔꯗꯨꯒꯤ ꯄꯣꯠꯇꯣ ꯂꯧꯔꯕ ꯃꯇꯨꯡꯗ ꯑꯗꯨ ꯈꯛꯇꯗ ꯌꯥꯏ ꯑꯗꯨꯒꯤꯅꯤ ꯄꯥꯔꯃꯤꯁꯟ ꯑꯃ ꯆꯪꯉꯤꯁꯦ ꯌꯥꯔꯗ꯭ꯔꯥ ꯑꯗꯨ ꯍꯦꯛ ꯂꯧꯗ꯭ꯔꯤꯕ ꯃꯈꯩ ꯅꯪ ꯊꯥꯕ ꯌꯥꯗꯦ ꯌꯥꯔꯦꯀꯣ ꯂꯥꯏꯚ ꯊꯥꯕ ꯍꯥꯏꯕꯁꯦ ꯍꯦꯛꯇ ꯊꯥꯅꯤꯡꯉꯦꯅ ꯊꯥꯕ ꯌꯥꯗꯦ ꯌꯥꯔꯗ꯭ꯔꯥ ꯍꯟꯖꯟ ꯍꯟꯖꯟꯅ ꯍꯥꯏꯔꯤꯁꯤꯅꯤ ꯂꯥꯏꯚ ꯊꯥꯒꯦ ꯍꯥꯏꯔꯒꯗꯤ ꯌꯥꯝꯗ꯭ꯔꯕꯗ ꯅꯍꯥꯛ ꯁ꯭ꯇ꯭ꯔꯤꯃꯤꯡꯒꯤ ꯑꯦꯗꯚꯥꯟꯁ ꯅꯣꯇꯤꯁ ꯑꯃ ꯑꯦꯗꯚꯥꯟꯁ ꯄꯥꯔꯃꯤꯁꯟ ꯑꯃ ꯂꯧꯒꯅꯤ ꯑꯃꯨꯛ ꯂꯧꯈ꯭ꯔꯒ ꯂꯣꯏꯔꯦ ꯍꯦꯛꯇ ꯄꯪꯊꯥ ꯊꯥꯕ ꯌꯥꯗꯦ ꯌꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯅꯪꯅ ꯅꯪꯒꯤ ꯄꯥꯔꯁꯣꯅꯦꯜ ꯑꯣꯏꯅ ꯅꯪꯅ Gmail ꯑꯦꯀꯥꯎꯟ ꯑꯃ ꯁꯦꯝꯖꯔꯦ YouTube ꯐꯪꯉꯦ YouTubeꯇꯣ ꯑꯗꯨ ꯅꯪꯅ ꯂꯥꯏꯚ ꯊꯥꯒꯦ ꯍꯥꯏꯔꯒꯗꯤ ꯌꯥꯔꯗ꯭ꯔꯣ ꯈꯪꯒꯅꯤꯀꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯅꯣꯏꯒꯤꯗ YouTube ꯂꯥꯏꯚ ꯑꯣꯗꯤꯑꯣ ꯕꯨꯛ ꯄꯣꯗꯀꯥꯁ ꯑꯣꯗꯤꯑꯣ ꯕꯨꯛ ꯄꯣꯗꯀꯥꯁ ꯍꯥꯏꯁꯦ ꯀꯩꯝꯇ ꯅꯠꯇꯦ YouTubeꯇ ꯑꯗꯨꯝ ꯌꯥꯎꯕꯅꯤ YouTubeꯇ ꯏꯔꯥꯏ ꯂꯥꯏꯅ ꯌꯥꯎꯔꯒ ꯂꯩ ꯑꯩꯈꯣꯏ ꯁꯤꯒꯤ ꯁ꯭ꯇꯨꯗꯤꯑꯣꯁꯦ ꯇꯣꯛꯊꯣꯛꯈ꯭ꯔꯒꯦꯀꯣ ꯁ꯭ꯇ꯭ꯔꯤꯝ ꯐꯤꯅꯤꯁ ꯑꯣꯏꯈ꯭ꯔꯦ ꯌꯥꯔꯕ꯭ꯔꯥ ꯃꯤ 3ꯅ ꯌꯦꯡꯉꯝꯃꯤ ꯆꯪꯉꯒ ꯌꯥꯔꯕ꯭ꯔꯥ ꯑꯁꯦ ꯏꯗꯤꯠ ꯇꯧꯕ ꯌꯥꯏ ꯁ꯭ꯇꯨꯗꯤꯑꯣꯗ ꯀꯔꯤ ꯊꯥꯔꯝꯃꯦ ꯈꯣꯠꯂꯝꯃꯦꯒ ꯍꯥꯏꯕꯁꯦꯀꯣ ꯏꯗꯤꯠ ꯏꯟ ꯁ꯭ꯇꯨꯗꯤꯑꯣ ꯇꯧꯔꯁꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯊꯣꯛꯂꯛꯑꯅꯤ ꯄꯥꯝꯃꯒꯗꯤ ꯀꯛꯊꯠꯄ ꯌꯥꯏ ꯑꯗꯣ ꯄꯥꯝꯗ꯭ꯔꯦ ꯌꯥꯔꯦ ꯐꯔꯦ ꯑꯗꯨꯝ ꯌꯥꯔꯕ ꯁꯤ ꯑꯗꯨꯝ ꯊꯝ ꯌꯥꯔꯦ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤ ꯌꯥꯔꯦ ꯊꯝꯈ꯭ꯔꯣ ꯌꯥꯔꯦꯀꯣ ꯑꯗꯨ ꯑꯗꯨꯝ ꯊꯝꯈ꯭ꯔꯣ ꯊꯝꯃꯁꯤ ꯑꯩꯈꯣꯏꯅ ꯄꯥꯝꯃꯒꯗꯤ ꯑꯗꯩꯗꯤ ꯑꯗꯨꯝ ꯃꯥ ꯑꯗꯨꯝ ꯂꯩꯖꯔꯅꯤ YouTubeꯀꯤ ꯀꯟꯇꯦꯟꯠ ꯑꯃ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯔꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯃꯒꯅ ꯍꯥꯞꯀꯠꯂꯛꯑꯅꯤ ꯄꯥꯝꯗ꯭ꯔꯒꯅ ꯇꯣꯛꯊꯣꯛꯑ ꯂꯣꯏꯔꯦ ꯌꯥꯔꯕ꯭ꯔꯥ ꯈꯪꯒꯅꯤꯀꯣ ꯁꯦ ꯑꯣꯀꯦ ꯑꯗꯩꯗꯤ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗꯩꯁꯤꯗ ꯂꯥꯏꯚꯁꯦ ꯊꯥꯕꯒꯤ ꯉꯁꯥꯏ ꯂꯥꯏꯚ ꯊꯥꯔꯝꯕꯗꯨꯅꯤꯀꯣ ꯁꯤꯁꯦ ꯂꯥꯏꯚ ꯊꯥꯔꯝꯕꯩꯗꯨꯅ ꯑꯗꯨꯝ ꯂꯩꯖꯁꯅꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯀ꯭ꯔꯤꯌꯦꯠꯁꯤꯗ ꯆꯪꯉꯒ ꯌꯦꯡꯉꯨ ꯁꯤꯗꯩꯁꯤꯗ ꯀ꯭ꯔꯤꯌꯦꯠ ꯄꯣꯁ ꯅ꯭ꯌꯨ ꯄꯣꯗꯀꯥꯁ ꯂꯩꯕ꯭ꯔꯥ ꯄꯣꯗꯀꯥꯁ ꯍꯥꯏꯕꯁꯤ ꯀꯩꯅꯣ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯁꯤꯗ ꯌꯦꯡꯉꯨ ꯁꯤꯗꯩꯁꯤꯗ ꯑꯣꯗꯤꯑꯣ ꯕꯨꯛ ꯑꯦꯟ ꯄꯣꯗꯀꯥꯁ ꯍꯥꯏꯗ꯭ꯔꯥ ꯄꯣꯗꯀꯥꯁ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯅꯪꯅ ꯚꯤꯗꯤꯑꯣꯁꯦ ꯅꯠꯇ꯭ꯔꯒꯅ ꯑꯣꯗꯤꯑꯣ ꯕꯨꯛꯁꯦ ꯅꯪ ꯃꯈꯣꯟꯁꯦ ꯔꯦꯀꯣꯔꯠ ꯇꯧꯔꯦ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯥꯊꯣꯛꯑꯦ ꯌꯥꯔꯕ꯭ꯔꯥ ꯋꯥꯔꯤ ꯃꯆꯥꯁꯦ ꯅꯪꯒꯤ YouTube ꯆꯦꯅꯦꯜꯁꯤꯗꯩꯁꯤꯗ ꯑꯁꯤꯅ episode 1 ꯄꯥꯊꯣꯛꯑꯦ ꯅꯣꯡꯉꯥꯜꯂꯒ ꯑꯃꯨꯛ episode 2 ꯅꯣꯏꯅ ꯇꯨꯝꯃꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯌꯥꯝ ꯇꯥꯕꯗꯣ ꯇꯥꯗ꯭ꯔꯅꯦ ꯋꯥꯔꯤ ꯇꯥꯗ꯭ꯔꯅꯦ ꯑꯗꯨꯒꯨꯝꯕꯗꯣ ꯃꯤ ꯑꯃꯅ ꯃꯈꯣꯟꯗꯣ ꯑꯃꯨꯛꯅ ꯀꯞꯁꯟꯅꯅꯤ ꯑꯃꯨꯛꯅ ꯅꯣꯛꯁꯟꯅꯅꯤ ꯑꯃꯨꯛꯅ ꯀꯩꯅꯣ ꯇꯧꯅꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯅꯣꯏꯅ ꯇꯥꯔꯒ ꯊꯣꯛꯂꯛꯏꯗꯣ ꯀꯗꯥꯏꯗꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯗꯨꯒꯨꯝꯕ YouTube ꯆꯦꯅꯦꯜꯗꯨꯗꯒꯤ ꯄꯣꯗꯀꯥꯁ ꯑꯃ ꯇꯧ ꯍꯥꯟꯅ ꯔꯦꯀꯣꯔꯠ ꯇꯧꯔꯒ ꯊꯝꯃꯅꯦꯕ ꯑꯗꯨꯒꯤ ꯔꯦꯀꯣꯔꯠ ꯇꯧꯕꯗꯣ ꯁꯨꯝ ꯊꯥꯒꯠꯄ ꯌꯥꯔꯕ꯭ꯔꯥ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯊꯥꯒꯠꯂꯤꯕ ꯃꯥꯅ ꯁꯤꯗꯩꯁꯤꯗ ꯅ꯭ꯌꯨ ꯄꯣꯗꯀꯥꯁ ꯎꯔꯕꯁꯦ ꯅ꯭ꯌꯨ ꯄ꯭ꯂꯦꯂꯤꯁ ꯁꯦꯝꯕꯩꯅꯤꯀꯣ ꯁꯤꯅ ꯅꯪꯅ ꯄ꯭ꯂꯦꯂꯤꯁ ꯑꯅꯧꯕ ꯑꯃ ꯁꯦꯝꯃꯒ ꯏꯁꯩ ꯅꯣꯡꯃꯥꯏꯒꯤ ꯁꯦꯝꯒꯦꯅ ꯈꯜꯂꯣ ꯂꯥꯏꯔꯤꯛꯀꯤ ꯁꯦꯝꯒꯦꯅ ꯈꯜꯂꯣ ꯁꯦꯝꯃꯒ ꯑꯗꯩꯗ ꯂꯣꯏ ꯍꯥꯞꯄ ꯌꯥꯏ ꯁꯤꯁꯤꯅ ꯅ꯭ꯌꯨ ꯄꯣꯗꯀꯥꯁ ꯌꯥꯔꯕ ꯄꯣꯗꯀꯥꯁ ꯇꯧꯕ ꯀꯥꯟꯁꯤꯗꯩꯁꯤꯗ ꯀ꯭ꯔꯤꯌꯦꯠ ꯑꯦ ꯅ꯭ꯌꯨ ꯄꯣꯗꯀꯥꯁ ꯌꯥꯔꯕ ꯁꯤ ꯀ꯭ꯔꯤꯌꯦꯠ ꯑꯦ ꯅ꯭ꯌꯨ ꯄꯣꯗꯀꯥꯁ ꯊꯣꯛꯂꯛꯑꯅꯤ ꯁꯤꯗꯩꯁꯤꯗ ꯅꯪꯒꯤ ꯅꯃꯤꯡꯗꯣ ꯊꯥꯔꯅꯤ ꯁꯤ ꯊꯥꯔꯅꯤ ꯑꯞꯂꯣꯗ ꯐꯥꯏꯜ ꯌꯥꯎꯔꯛꯄ꯭ꯔꯥ ꯑꯞꯂꯣꯗ ꯐꯥꯏꯜ ꯊꯣꯛꯂꯛꯄ꯭ꯔꯥ ꯁꯤꯒꯤ ꯑꯞꯂꯣꯗ ꯐꯥꯏꯜꯁꯤꯗꯩꯁꯤꯗ ꯅꯪꯒꯤ ꯃꯁꯛ ꯎꯍꯟꯒꯗꯕ ꯄꯤꯛꯆꯔꯗꯣ ꯑꯗꯨꯏꯗꯣ ꯍꯥꯞꯇꯣꯏꯕ ꯌꯥꯔꯕꯣ ꯑꯗꯨꯗꯤ ꯊꯝꯅꯦꯜꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟ ꯑꯃ ꯁꯦꯝꯒꯗꯣꯏꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖꯀꯤ ꯂꯣꯒꯣꯗꯣ ꯊꯝꯅꯦꯜ ꯑꯃ ꯁꯦꯝꯃꯁꯦꯕ ꯌꯥꯔꯕ꯭ꯔꯥ ꯑꯞꯂꯣꯗ ꯑꯦ ꯁ꯭ꯀ꯭ꯋꯥꯔ ꯄꯤꯛꯆꯔ ꯗꯦꯠ ꯔꯤꯄ꯭ꯔꯖꯦꯟꯠ ꯌꯣꯔ ꯄꯣꯗꯀꯥꯁ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖꯀꯤ ꯑꯩꯈꯣꯏꯒꯤ ꯑꯥꯗ ꯌꯥꯎꯔꯤꯕ ꯂꯣꯒꯣꯁꯦ ꯑꯁꯤꯁꯦ
thumbnail ꯑꯃ ꯁꯦꯝꯗꯣꯏ ꯌꯥꯔꯗ꯭ꯔꯥ ꯏꯔꯥꯏ ꯂꯥꯏ thumbnail ꯑꯃ ꯁꯦꯝꯒꯦ ꯍꯥꯏꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯩꯗ ꯆꯪꯉꯒ ꯌꯥꯔꯦꯀꯣ ꯁꯤꯗꯩꯁꯤꯗ image to thumbnail ꯌꯥꯔꯕ image to thumbnail ꯑꯗꯣ ꯃꯥ ꯊꯣꯛꯂꯛꯑꯅꯤ ꯑꯣꯟꯂꯥꯏꯟꯗ ꯑꯗꯨꯗ ꯂꯩꯔꯦ convert your JPEG to thumbnail for free ꯂꯣꯏ ꯊꯣꯛꯂꯛꯑꯕ thumbnail generator ꯃꯣꯏ ꯂꯣꯏ ꯊꯣꯛꯂꯛꯏ ꯃꯌꯥꯝꯁꯦ ꯁꯤꯗ ꯑꯗꯨꯝ ꯏꯔꯥꯏ ꯂꯥꯏ ꯁꯤꯗꯩꯗꯒꯤꯅꯦ ꯁꯤꯗ ꯇꯧꯔꯁꯦ ꯑꯩꯈꯣꯏ IO ꯁꯤꯗ ꯀꯣ ꯑꯗꯨꯒ thumbnail generatorꯅꯦ ꯌꯥꯔꯕꯁꯦ ꯑꯗꯩ ꯅꯪꯒꯤ ꯐꯥꯏꯜꯗꯣ ꯂꯧꯔꯣ ꯁꯨꯃꯥꯏꯅ browse ꯌꯥꯔꯕ꯭ꯔꯥ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯄꯤꯛꯆꯔ ꯂꯣꯒꯣ ꯌꯥꯎꯕ꯭ꯔꯥ ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯀꯥꯏ ꯌꯥꯎꯏ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖꯀꯤ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖ ꯂꯣꯒꯣ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖ ꯂꯣꯒꯣ ꯁꯤ ꯂꯩꯔꯦ ꯁꯤ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖꯀꯤ ꯂꯣꯒꯣꯅꯦ ꯑꯗꯨ ꯗꯨꯄ꯭ꯂꯤꯀꯦꯠ ꯇꯧꯒꯦ ꯑꯃꯨꯛ ꯁꯣꯛꯈ꯭ꯔꯗꯤ ꯃꯥꯡꯈꯤꯅꯤ duplicate ꯀꯥꯏ ꯌꯥꯎꯋꯦ duplicate copy as part copy ꯁꯥꯏꯗ ꯑꯗꯨꯝ ꯄꯦꯁ ꯇꯧꯈ꯭ꯔꯒ ꯑꯅꯤ ꯊꯣꯛꯅ yes ꯑꯗꯨꯗꯤ ꯁꯤ ꯀꯣꯄꯤ ꯅꯠꯇ꯭ꯔꯥ ꯁꯤꯁꯦ ꯁꯦꯝꯗꯣꯛ ꯌꯥꯔꯕꯁꯦ ꯁꯦꯝꯃꯦꯀꯣ ꯑꯗꯨꯗꯤ ꯁꯤꯁꯦ ꯖꯦꯅꯦꯔꯦꯠ ꯇꯧꯔꯣ ꯍꯥꯏꯔꯅꯦ ꯑꯗꯨꯗꯤ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖꯀꯤ ꯁꯦꯝꯃꯦ ꯍꯥꯏ ꯃꯥꯁꯤ ꯏꯃꯦꯖ ꯁꯛꯁꯦꯁꯐꯨꯜ ꯖꯦꯅꯦꯔꯦꯇꯦꯠ ꯌꯥꯔꯕ ꯗꯥꯎꯟꯂꯣꯗ ꯇꯧꯔꯣ ꯊꯝꯕꯅꯦꯜ ꯁꯦꯝꯈ꯭ꯔꯦ ꯍꯧꯖꯤꯛ ꯌꯥꯔꯕ ꯑꯁꯤꯁꯦ ꯁꯤꯗ ꯌꯥꯎꯈ꯭ꯔꯦ ꯗꯥꯎꯟꯂꯣꯗꯇ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯇꯧꯈꯤꯕ ꯁꯤ ꯂꯩꯔꯦ ꯁꯤꯗꯩꯁꯤꯗ ꯌꯨꯇ꯭ꯌꯨꯕꯀꯤ ꯑꯩꯈꯣꯏꯅ ꯄꯣꯗꯀꯥꯁ ꯍꯥꯞꯄꯣ ꯍꯥꯏꯕꯗꯨꯗ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯗꯥꯎꯟꯂꯣꯗ ꯅꯠꯇ꯭ꯔꯥ ꯁꯦ ꯍꯥꯞꯈ꯭ꯔꯦꯀꯣ ꯗꯥꯎꯟꯂꯣꯗ ꯏꯃꯦꯖ ꯍꯥꯞꯈ꯭ꯔꯦ ꯍꯧꯖꯤꯛ thumbnail must be square upload ꯍꯥꯏꯔꯒ ꯃꯥ ꯌꯥꯗ꯭ꯔꯦ ꯆꯥꯎꯃꯜꯂꯦꯌꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯉꯁꯥꯏꯒꯤ ꯁꯤꯗꯩꯁꯤꯗ thumbnail image to thumbnail ꯁꯤꯗ ꯇꯧꯔꯁꯤ choose a file ꯀꯥꯏ ꯆꯠꯈ꯭ꯔꯦ logo convert to ꯀꯩꯅꯣ thumbnail JPEG to thumbnail ꯌꯥꯔꯦꯗ convert now ꯍꯥꯏꯔꯁꯤꯗ please select the file to convert to ꯀꯔꯤꯗ ꯁꯦꯝꯃꯣ ꯍꯥꯏꯅꯣ ꯀꯔꯤ ꯁꯥꯏꯖ ꯑꯣꯏꯕꯖꯥꯠꯅꯣ ꯃꯥꯏ JPGꯗ ꯑꯗꯨꯝ ꯁꯦꯝꯃꯣ ꯍꯥꯏ ꯑꯗꯩꯗꯤ convert now please select your files to convert ꯑꯩꯈꯣꯏ ꯐꯥꯏꯜ ꯈꯟꯗꯣꯏꯕ ꯀꯩ ꯑꯩ ꯈꯟꯒꯗꯥꯏꯅꯦ ꯑꯩꯈꯣꯏ ꯁꯤ ꯈꯜꯂꯦ ꯁꯤ ꯂꯩꯔꯦ pending progress ꯑꯗꯩꯗꯤ convert to ꯃꯥꯒꯤ thumbnailꯁꯦ ꯀꯥꯏ ꯌꯥꯎꯈ꯭ꯔꯦ thumbnail convert now convert ꯇꯧꯔꯦ ꯗꯥꯎꯟꯂꯣꯗ ꯇꯧꯔꯛꯈ꯭ꯔꯦ ꯗꯥꯎꯟꯂꯣꯗ ꯂꯩꯔꯦꯀꯣ ꯁꯤꯗꯩꯁꯤꯗ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯁꯤꯁꯦ ꯍꯥꯞꯄꯣ ꯍꯥꯏꯕꯅꯦ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏ ꯌꯨꯇ꯭ꯌꯨꯕꯇ ꯍꯥꯞꯇꯥꯔꯦ ꯁꯤꯗꯩꯁꯤꯗ upload download ꯑꯅꯤ ꯅꯠꯇ꯭ꯔꯣ ꯂꯩꯒꯗꯧꯁꯤꯀꯣ ꯁꯤ ꯅꯠꯇꯦ ꯃꯥꯏ ꯗꯥꯎꯟꯂꯣꯗꯇꯣ ꯀꯗꯥꯏꯗ ꯂꯩꯕ ꯗꯥꯎꯟꯂꯣꯗꯅꯣ ꯁꯤ ꯀꯥꯏꯋꯥꯏ ꯌꯥꯎꯒꯦ this PC verify OS ꯀꯗꯥꯏ ꯗꯥꯎꯟꯂꯣꯗ select ꯁꯤꯅ ꯑꯆꯧꯕꯗꯅꯦ ꯁꯤꯁꯤꯅ ꯁꯤ ꯃꯨꯊꯠꯈ꯭ꯔꯒꯦꯀꯣ ꯁꯤꯁꯦ delete ꯀꯣꯂꯦꯖ ꯂꯣꯒꯣ ꯑꯣꯔꯤꯖꯤꯅꯦꯜ ꯀꯣꯄꯤ ꯅꯠꯇ꯭ꯔꯥ ꯇꯥꯗꯦ upload ꯊꯣꯛꯇꯦꯅ all left okay open
file is not an image အမိုင်းကိန်းနော်ယံဖရက်တာရယ်ခြေတဲ့ logo တော့ hap တရတဲ့ပေါ့ဒါဒီတော့ခွင်းနာ ICT tools and skills videos related to module 1 and 2 says the my logo se hai hap ring hai yaate e thumbnail ki se kari kino mane yaate learn more sign in into YouTube view content they upload thumbnail to create a custom video thumbnail for an image on your device click save add automatic or custom thumbnails computer iPhone iPad kodak custom aina seme YouTube creator channel kaino man yaade 180 60 JPEG CCC oyo and remain under 24 MB or 10 MB for mana yaadabai maram karigino aina sai semo haina si seme download tawre yaade kari logo thumbnail semba yadri semgada yaade so kai ada to pom dem semo lore thumbnail resize YouTube thumbnail for free sele YouTube ki tongan bam le mi sida taw tar ada upload your video photo atra adai asai ke do sida le logo YouTube ki tongan bam le mi atune heta yaram dre mo resize YouTube thumbnail for YouTube ki tongan bam le ram ne ko noi yin na sak ka do loi hap ka loi to ya ni ya ra bra thumbnail lo semo ya ra ba adai de sigi poche custom size de le re ma na ngasai hai ki bu di size to kaya da le yu na hai wa have a resolution image and size base sidai da 2 MB 16 by 9 natra that is 16 by 9kan de ko chai le si lo ya re ko ya ga lo re upload resize continue editing kai de no sa to ji ba transform your JPEG si le and reset continue kai download compress kai de tha ke si ba remove background kai de tha to ni ba option le sign in karai da after do ba ai di kan to convert crop remove background lo to ya kan de lo to ya de ma se mu to ke le ira ai di sem ya si di se karai de no download to ya to free to use no credit sign in to de ya sign in là gì? Adobe Express. Your days are better. Canva đã thumbnail xem nhạc rồi. Yeah. Education HOT. Continue. Free the tốt giờ là cả đông này, cái gì nó sầm tàu.
ꯑꯃꯨꯛ ꯍꯥꯞꯄꯨ ꯍꯥꯏꯖꯤꯜꯂꯦ ꯑꯥꯒꯁ 1958 ꯌꯥꯔꯣ ꯁꯠ ꯌꯥꯔꯣ ꯀꯥꯏꯅꯣ ꯁꯤꯗ ꯌꯥꯎꯔꯤꯗꯨꯕꯣ ꯑꯦꯗꯣꯕ ꯑꯦꯛꯁꯄ꯭ꯔꯦꯁ ꯗꯥꯎꯟꯂꯣꯗ ꯀꯗꯥꯏꯗ ꯌꯧꯒꯦ ꯀꯩꯅꯣꯕꯣ ꯊꯝꯕꯅꯦꯜꯕꯣ ꯁꯤꯗ ꯊꯝꯕꯅꯦꯜ ꯍꯥꯏꯔꯒꯦꯀꯣ ꯊꯣꯛꯂꯛꯄ꯭ꯔꯥ ꯌꯦꯡꯁꯤ THUMB ꯌꯨꯇ꯭ꯌꯨꯕ ꯊꯝꯕꯅꯦꯜ ꯁꯤ ꯂꯩꯔꯦ ꯌꯥꯝ ꯐꯔꯦ ꯑꯣ ꯂꯣꯒꯏꯟ ꯇꯧꯗꯗꯤ ꯌꯥꯗꯦ ꯑꯩꯈꯣꯏ ꯑꯦꯀꯥꯎꯟꯗꯣ ꯁꯤꯖꯤꯟꯅꯔ ꯑꯗꯨꯝ ꯂꯣꯒꯏꯟ ꯇꯧꯁꯤꯜꯂꯛꯑꯣꯀꯣ ꯑꯗꯨꯒ ꯑꯗꯨꯝ ꯌꯥꯅꯤ ꯑꯗꯩ ꯐꯥꯏꯜ ꯀꯔꯥꯏ ꯊꯝꯕꯅꯦꯜ ꯍꯥꯏꯁꯤ ꯀꯩꯅꯣ ꯈꯪꯕ꯭ꯔꯥ ꯂꯣꯒꯣ ꯍꯥꯏꯕꯁꯤꯅ ꯂꯣꯒꯣ ꯊꯝꯕꯅꯦꯜ ꯍꯥꯏꯁꯤꯅ ꯊꯝꯕꯅꯦꯜ ꯍꯥꯏꯕꯁꯤꯅ ꯁ꯭ꯀ꯭ꯔꯤꯟꯗꯣ ꯅꯪꯒꯤ ꯃꯃꯥꯏ ꯑꯣꯏꯅ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯀꯔꯤꯗ ꯑꯗꯨꯝ ꯂꯩ ꯑꯗꯨꯝ ꯌꯥꯍꯟꯕꯗꯣ ꯑꯗꯩ ꯑꯥꯏꯀꯣ ꯑꯗꯨ ꯑꯗꯨꯝ ꯑꯣꯏꯍꯟꯕꯗꯣ ꯌꯥꯔꯕ ꯑꯗꯨꯒꯨꯝꯕꯁꯤꯡꯗꯨ ꯂꯥꯛꯅꯕꯅꯤ ꯑꯗꯨꯅ ꯄꯣꯗꯀꯥꯁ ꯇꯧꯅꯕꯅꯤꯀꯣ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯦ ꯀꯗꯥꯏ ꯂꯩꯈ꯭ꯔꯦ ꯑꯩꯈꯣꯏ ꯐꯥꯏꯜꯗꯤ ꯀꯥꯏ ꯍꯥꯞꯇꯣꯏꯕꯁꯦ ꯒꯣꯗꯦꯠ ꯑꯩꯈꯣꯏ ꯐꯥꯏꯜꯗꯤ ꯀꯗꯥꯏ ꯇꯦꯝꯄ꯭ꯂꯦꯠ ꯂꯩꯔꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯩ ꯑꯃ ꯁꯦꯝꯃꯁꯤꯅꯦ ꯑꯩꯈꯣꯏꯅ ꯏꯟꯁꯔꯠ ꯇꯧꯕ ꯌꯥꯗ꯭ꯔꯥ upload ꯍꯥꯏꯕ ꯁꯥꯏꯠꯀꯤ ꯁꯤ ꯁꯥꯏꯠꯀꯤꯁꯤꯗ ꯑꯗꯣ upload ꯗꯣꯀꯨꯃꯦꯟꯇꯣ ꯑꯗꯣ ꯁꯤꯗꯤ ꯌꯥꯝ ꯇꯞꯈ꯭ꯔꯦ ꯀꯩꯗꯧꯕꯅꯣ ꯑꯩ ꯁꯤꯒꯤ ꯚꯣꯏꯁ ꯔꯦꯀꯣꯔꯗꯔ ꯑꯝꯇ ꯂꯩꯒꯦ ꯆꯠꯇꯦ ꯇꯦꯝꯄ꯭ꯂꯦꯠ ꯑꯣꯏꯅ ꯇꯧ ꯂꯩ ꯀꯦꯟꯚꯥꯗꯤ
ꯌꯥꯔꯣꯏꯌꯦ ꯀꯦꯟꯚꯥꯗꯩꯗꯤ ꯆꯪꯕ Yeah. ꯁꯤ ꯑꯞꯂꯣꯗ ꯇꯧꯔꯗꯤ ꯌꯥꯐꯝ ꯊꯣꯛꯑꯦ ꯌꯣꯔ ꯁ꯭ꯇꯞꯁꯤꯔꯣ ꯂꯧꯐꯝ ꯑꯃꯗꯤ ꯂꯩꯒꯗꯕꯅꯤ ꯌꯥꯗꯦꯗ ꯀꯦꯟꯚꯥ ꯑꯣꯏꯅ ꯇꯧꯕ ꯀꯦꯟꯚꯥꯗꯣ ꯑꯃꯨꯛ ꯍꯥꯡꯗ ꯌꯥꯔꯣꯏ ꯁꯤ ꯇꯞꯄꯦ ꯑꯩ ꯀꯝꯄ꯭ꯌꯨꯇꯔꯁꯦ ꯑꯩ ꯀꯝꯄ꯭ꯌꯨꯇꯔꯁꯦ ꯑꯝꯇ ꯂꯩꯕꯤꯌꯨ ꯃꯌꯥꯝ ꯆꯪ ꯅꯠꯇ꯭ꯔꯒ ꯑꯞꯒ꯭ꯔꯦꯗ ꯇꯧꯕꯤꯒꯦꯔꯥ ꯔꯥꯝꯁꯦ ꯃꯇꯝꯒ ꯑꯝꯇ ꯆꯥꯟꯅꯗ꯭ꯔꯦ ꯏꯟꯅꯦꯜ ꯊꯣꯛꯇ꯭ꯔꯦ ꯊꯣꯛꯎ ꯌꯥꯗ꯭ꯔꯦ ꯅꯣꯠ ꯔꯦꯁꯄꯣꯟꯗꯤꯡ ꯍꯥꯏ ꯂꯩꯔꯦ ꯃꯥꯡꯈ꯭ꯔꯦ ꯃꯨꯠꯈ꯭ꯔꯕ ꯀꯩꯅꯣ ꯀꯝꯄ꯭ꯌꯨꯇꯔꯕꯨ ꯄꯥꯏꯕ ꯍꯩꯇ꯭ꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯗ ꯊꯝꯅꯦꯜ ꯍꯥꯏꯕꯁꯤ ꯉꯥꯎꯔꯦ ꯄꯣꯗꯀꯥꯁ ꯇꯥꯛꯅꯕ ꯊꯝꯅꯦꯜ ꯊꯝꯅꯦꯜ ꯕꯤꯠ ꯃꯦꯞ ꯁꯦꯝ ꯄꯤꯛꯆꯔ ꯁꯦꯝꯕꯩ ꯊꯝꯅꯦꯜ ꯀꯣ ꯍꯥꯏꯕꯕꯨ ꯀꯝꯄ꯭ꯌꯨꯇꯔ ꯀꯝꯄ꯭ꯌꯨꯇꯔꯗꯤ ꯀꯣꯟꯅ ꯍꯩꯔꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯥ ꯀꯩꯅꯣꯗꯣ ꯀꯅꯥꯒꯤꯅꯣ ꯑꯇꯣꯞꯄ ꯂꯨꯄꯥ 1,000 ꯍꯥꯏꯔꯒ ꯊꯣꯛꯂꯦ ꯁꯤ ꯍꯥꯞ ꯊꯣꯛꯂꯛꯀꯗꯧꯅꯦꯕ ꯁꯦ ꯑꯞꯂꯣꯗ ꯍꯥꯏꯔꯕꯅꯤꯅ ꯊꯣꯛꯂꯛꯐꯝ ꯊꯣꯛꯑꯦ ꯁꯦꯂꯦꯛ ꯇꯧꯈ꯭ꯔꯦ ꯊꯣꯛꯂꯛꯇꯦ ꯈꯪꯗꯦ ꯂꯥꯏꯅꯥ ꯆꯨꯕ ꯀꯝꯄ꯭ꯌꯨꯇꯔ ꯉꯥꯛꯇ ꯉꯥꯏꯔꯦ ꯌꯥꯗ꯭ꯔꯦ ꯑꯗꯨꯗꯤ ꯅꯪꯒꯤ ꯂꯦꯞꯇꯣꯞꯇꯣ ꯊꯨꯒꯥꯏ ꯂꯣꯏ ꯌꯥꯒꯗꯕꯅꯤ HDMI ꯃꯔꯤ ꯅꯠꯇꯦ ꯂꯦꯞꯇꯣꯞꯅꯅꯦ ꯍꯦꯡ ꯇꯧ ꯂꯩꯔꯦꯁꯦ ꯇꯧꯕꯗꯤ ꯌꯥꯝ ꯍꯥꯡꯃꯟꯈ꯭ꯔꯦꯅꯦ ꯁꯤꯗ ꯉꯥꯏꯔꯦ ꯚꯤꯗꯤꯑꯣꯁꯤ ꯑꯃꯨꯛꯇꯪ ꯑꯩ ꯀꯩꯅꯣ ꯇꯧ ꯑꯣꯗꯤꯑꯣ ꯔꯦꯀꯣꯔꯠ ꯇꯧꯅꯕꯗꯣ ꯑꯗꯨꯝꯕ ꯂꯩꯔꯒꯦ ꯑꯗꯨꯒ ꯑꯄꯥꯛꯄ ꯑꯩꯈꯣꯏꯒꯤ ꯏꯁꯀ꯭ꯔꯤꯟ ꯑꯄꯥꯛꯄꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯁ ꯁ꯭ꯃꯥꯔꯠ ꯕꯣꯔꯗꯁꯤꯗꯩꯁꯤꯗ ꯑꯗꯨꯝ ꯃꯁꯥ ꯌꯥꯎꯖꯕꯅꯤ ꯁꯤꯗ ꯑꯗꯨꯝ ꯇꯧꯕꯁꯦ ꯑꯗꯨꯅ ꯐꯔꯦ ꯅꯣꯠ ꯔꯦꯁꯄꯣꯟꯗꯤꯡ ꯇꯧ ꯂꯩꯔꯦ ꯃꯇꯩ ꯊꯣꯛꯑꯦꯅ ꯃꯥ ꯇꯨꯃꯤꯟꯅ ꯃꯀꯣꯛ ꯈꯨꯝꯕ ꯂꯩꯔꯦ ꯅꯣꯠ ꯔꯦꯁꯄꯣꯟꯗꯤꯡ
ꯑꯃꯠꯇꯗꯤ ꯊꯣꯛꯂꯛꯎꯗꯥꯏ ꯐꯣꯟ ꯑꯃꯠꯇꯗꯤ ꯊꯣꯛꯂꯛꯄ ꯌꯥꯏꯑꯕ ꯆꯥꯠ ꯂꯥꯎꯅ ꯊꯣꯛꯂꯛꯑꯣꯕ ꯌꯦꯡꯒꯦ ꯅꯨꯡꯁꯤꯒꯦꯕ ꯊꯣꯛꯂꯛꯇꯕꯤꯅꯤ ꯅꯠꯇ꯭ꯔꯥ ꯑꯩ ꯉꯥꯡꯉꯤ ꯃꯌꯥꯝꯁꯦ ꯔꯦꯀꯣꯔꯠ ꯂꯣꯏ ꯇꯧꯕꯅꯤꯅ ꯅꯣꯏ ꯇꯥꯕꯗꯁꯨ ꯂꯣꯏ ꯌꯥꯎꯔꯝꯒꯅꯤꯅꯦ ꯀꯥꯔꯟ ꯉꯥꯡ ꯃꯌꯥꯝꯁꯦ ꯌꯥꯗ꯭ꯔꯒꯅ ꯇꯦꯝꯄ꯭ꯂꯦꯠ ꯑꯃ ꯍꯥꯞꯆꯤꯜꯂꯒꯦꯀꯣ ꯇꯦꯝꯄ꯭ꯂꯦꯠ ꯆꯪꯉꯣ ꯑꯗꯨꯁꯨ ꯌꯥꯗꯦ ꯑꯝꯇ ꯌꯥꯗꯦꯗ ꯁꯨꯛ ꯌꯥꯝ ꯐꯠꯇꯕꯁꯤꯕꯨ ꯀꯩꯅꯣ ꯑꯗꯨꯒꯅꯤ ꯇꯣꯛꯊꯣꯛꯑ ꯂꯣꯏꯔꯦ ꯅꯠꯇ꯭ꯔꯥ ꯌꯦꯡꯉꯒ ꯅꯣꯏꯅ ꯁꯨꯝ ꯍꯣꯔꯦꯟ ꯑꯃꯨꯛ ꯇꯧꯒꯗꯣꯔꯤꯕꯅꯤ ꯌꯥꯗ꯭ꯔꯦꯅ ꯑꯃꯨꯛ ꯇꯣꯛꯀꯗꯣꯔꯤꯕꯅꯤ File is not an image ꯑꯅ ꯍꯥꯏ ꯂꯩꯔꯦ ꯇꯣꯛꯊꯣꯛꯑ ꯂꯣꯏꯔꯦ ꯄꯣꯗꯀꯥꯁꯇꯗꯤ ꯊꯝꯅꯦꯜ ꯌꯥꯎꯗ꯭ꯔꯒꯗꯤ ꯁꯨꯡꯌꯥ ꯌꯥꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯊꯥꯒꯠꯈ꯭ꯔꯅꯤ ꯑꯗꯩꯗꯤ ꯌꯥꯔꯦ ꯌꯥꯔꯕ ꯑꯗꯣ ꯑꯩꯈꯣꯏꯗ ꯈ꯭ꯋꯥꯏ ꯃꯊꯧ ꯇꯥꯏꯁꯦ ꯀꯩꯅꯣ ꯊꯝꯅꯦꯜꯁꯦ ꯁꯦꯝꯕ ꯃꯊꯧ ꯇꯥꯏ ꯊꯝꯅꯦꯜ ꯁꯦꯝꯕꯗꯣ ꯉꯁꯤ ꯍꯌꯦꯡ ꯁꯦꯝꯕ ꯑꯃ ꯇꯧ ꯇꯥꯔꯦ ꯍꯌꯦꯡꯗꯤ ꯌꯥꯔꯔꯣꯏ ꯍꯌꯦꯡꯗꯤ ꯕꯟ ꯅꯠꯇꯦ ꯍꯌꯦꯡꯗꯤ ꯂꯥꯏꯔꯤꯛ ꯇꯝꯕꯁꯨ ꯇꯣꯛꯄ ꯇꯥꯔꯦ ꯑꯗꯒꯤ ꯍꯌꯦꯡꯗꯤ ꯁꯤꯟꯊꯥ ꯂꯦꯞꯀꯗꯧꯕ ꯌꯥꯗ꯭ꯔꯦ ꯃꯊꯪꯗ ꯇꯥꯛꯄ ꯇꯥꯔꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯒꯗꯒꯦ ꯍꯥꯏꯗꯣ ꯌꯦꯡ ꯇꯥꯔꯦ ꯃꯊꯪꯗ ꯇꯥꯛꯀꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯑꯣ ꯑꯩ ꯀꯩꯅꯣꯗꯣ ꯌꯥꯗ꯭ꯔꯦ ꯑꯩ ꯁꯦꯝꯃꯛꯈꯤꯒꯦ ꯊꯝꯅꯦꯜꯗꯣ ꯁꯤ ꯀꯝꯄ꯭ꯌꯨꯇꯔꯁꯤ ꯌꯥꯗ꯭ꯔꯦ ꯀꯝꯄ꯭ꯌꯨꯇꯔ ꯑꯌꯥꯡꯕ ꯑꯃ ꯇꯧꯈꯤꯒꯦꯕꯀꯣ ꯑꯗꯨꯒ ꯇꯧꯁꯦ ꯍꯥꯏꯔꯣ ꯄꯥꯟꯅꯤ ꯑꯦꯇꯦꯟꯗꯦꯟꯁ ꯀꯩꯗꯧ ꯄꯥꯜꯂꯣꯏꯗꯣꯏꯅꯣ ꯑꯩ ꯂꯥꯛꯇꯕ ꯃꯌꯥꯝꯗꯣ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯀꯩꯝ ꯈꯜꯂꯨꯅꯨ ꯑꯗꯨꯒꯤ ꯀꯩꯝ ꯈꯟꯕꯤꯔꯨꯅꯨ ꯍꯥ ꯁꯤꯗ ꯌꯥꯎꯔꯤꯁꯤꯗꯤ ꯑꯗꯨꯝ ꯅꯣꯏ ꯍꯧꯖꯤꯛ ꯀꯩꯅꯣ ꯂꯥꯛꯇꯕꯁꯤꯡꯗꯣ ꯑꯦꯇꯦꯟꯗꯦꯟꯁ ꯌꯥꯎꯗꯕꯁꯤꯡꯗꯣ ꯆꯞ ꯆꯥꯅ ꯑꯗꯨꯝ ꯌꯥꯎꯗꯕ ꯑꯗꯨꯝ ꯃꯊꯪ ꯆꯍꯤꯐꯥꯎ ꯌꯥꯎꯔꯅꯨ ꯀꯩꯝ ꯈꯜꯂꯨꯅꯨ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯌꯥꯗ꯭ꯔꯗꯤ ꯇꯣꯛꯑꯁꯤ ꯃꯥꯏ ꯑꯩ ꯁꯦꯝꯃꯝꯃꯒꯦ ꯑꯩ ꯀꯩꯅꯣꯗꯣꯀꯣ ꯁꯤ ꯁ꯭ꯇꯣꯞ ꯔꯦꯀꯣꯔꯗꯤꯡ ꯇꯧꯔꯒꯦ ꯑꯧ